ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯩꯒꯤ ꯏꯃꯥ ꯂꯥꯏꯔꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯥꯟꯇꯤꯔꯥꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗꯅꯤ, ꯈꯨꯜ ꯑꯁꯤꯗ ꯇꯣꯝꯕꯤ ꯀꯧꯕꯤ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯂꯩꯍꯥꯎ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯏꯅ ꯈꯟꯕ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯃꯃꯥ ꯃꯆꯥ ꯈꯛꯇꯃꯛ ꯂꯩꯕꯅꯤ꯫ ꯇꯣꯝꯕꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ, ꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯂꯩꯍꯥꯎ ꯑꯗꯨ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩ꯫ ꯑꯗꯨꯒ ꯃꯥꯒ ꯂꯨꯅ ꯇꯤꯟꯅꯕ ꯂꯥꯏꯖꯗꯨ ꯃꯈꯣꯏꯗ ꯂꯥꯛꯇꯨꯅ, "ꯂꯩꯍꯥꯎ, ꯍꯩꯃꯥ, ꯂꯥꯏꯖꯥ, ꯅꯪ ꯂꯥꯛꯏꯔꯣ? ꯅꯍꯥꯟ ꯅꯪꯅ ꯋꯥꯏꯈꯤꯕ ꯑꯩꯒꯤ ꯐꯅꯦꯛꯇꯣ ꯂꯧꯒꯦꯅ ꯂꯥꯛꯏꯅꯤ." ꯂꯩꯍꯥꯎꯅ, "ꯍꯩꯃꯥ, ꯑꯗꯨꯗꯤ ꯁꯨꯗ꯭ꯔꯤꯌꯦ, ꯑꯩ ꯍꯣꯔꯦꯟ ꯁꯨꯔꯒ ꯄꯤꯔꯛꯑꯒꯦ." "ꯌꯥꯔꯦ, ꯑꯩ ꯑꯗꯨꯝ ꯁꯨꯖꯔꯒꯦ." "ꯅꯪ ꯅꯨꯡꯉꯥꯏꯒꯗ꯭ꯔꯅꯦ?" "ꯅꯨꯡꯉꯥꯏꯅꯤꯌꯦ." ꯂꯥꯏꯖ ꯂꯩꯍꯥꯎꯒꯤ ꯅꯥꯀꯟꯗ ꯐꯝꯊꯔꯛꯇꯨꯅ, "ꯀꯩ ꯏꯟꯖꯥꯡꯅꯣ ꯅꯪꯅ ꯊꯣꯡꯉꯤꯗꯨꯕꯣ?" "ꯁꯧꯒ꯭ꯔꯤꯅꯦ ꯏꯕꯦꯝꯃ." "ꯑꯩꯅ ꯈꯜꯂꯦꯕ ꯁꯧꯒ꯭ꯔꯤ ꯃꯅꯝ ꯅꯝꯃꯦ ꯍꯥꯏꯗꯅ." "ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯅꯣꯡꯉꯥꯟꯕꯒ ꯁꯧꯒ꯭ꯔꯤ, ꯅꯨꯃꯤꯠ ꯇꯥꯕꯒ ꯁꯧꯒ꯭ꯔꯤ ꯑꯗꯨꯝ ꯊꯣꯡꯉꯒ ꯂꯩꯔꯦ." "ꯅꯣꯏꯗ ꯅꯠꯇꯦ ꯏꯕꯦꯝꯃ, ꯑꯩꯈꯣꯏꯒꯤꯁꯨꯅꯤ." "ꯑꯩꯗꯤ ꯆꯥꯅꯤꯡꯗꯕꯅ ꯇꯉꯥꯏ ꯐꯗꯕꯒꯤ ꯆꯥꯔꯕꯅꯤ. ꯑꯁꯦꯡꯕ ꯏꯁꯥꯁꯦ ꯌꯥꯝ ꯍꯩꯅꯗꯤ ꯁꯤꯒꯨꯝꯕꯁꯤ ꯆꯥꯅꯤ ꯈꯟꯕꯗ." "ꯅꯣꯏꯗꯤ ꯍꯥꯏꯅ ꯍꯥꯏꯅ ꯉꯥ ꯑꯌꯥꯏꯕꯕꯨ ꯍꯥꯞꯄꯝꯒꯅꯤ." "ꯑꯗꯨꯕꯨꯗꯤ ꯍꯥꯞꯄꯦ." "ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯉꯥꯔꯤ ꯈꯛꯇꯅꯤ ꯍꯥꯞꯄꯤꯁꯦ, ꯊꯣꯡꯉꯤꯁꯦ ꯑꯗꯨꯒ ꯈꯪꯉꯕ." "ꯑꯗꯨ ꯑꯣꯏꯔꯁꯨ ꯁꯧꯒ꯭ꯔꯤꯒꯤ ꯁꯧꯒ꯭ꯔꯤ ꯆꯞ ꯃꯥꯟꯅꯩ." "ꯍꯣꯏ ꯑꯗꯨꯕꯨꯗꯤ." "ꯑꯩꯈꯣꯏꯅ ꯆꯥꯅꯤꯡꯗꯦꯅ ꯇꯧꯔꯤꯁꯦ, ꯑꯩꯈꯣꯏ ꯃꯥꯗꯤ ꯍꯥꯎꯅ ꯍꯥꯎꯅ ꯆꯥꯕꯖꯥꯠꯅꯤ, ꯆꯥꯛꯈꯣꯝꯒꯥꯁꯦ ꯁꯨꯛ ꯁꯨꯛ ꯆꯥꯎꯅ꯫ ꯀꯃꯥꯏꯅꯕꯨ ꯇꯧꯕꯅꯣ ꯈꯪꯗꯦ, ꯅꯨꯡꯇꯤꯒꯤꯁꯨ ꯆꯥꯏ, ꯑꯗꯨꯝ ꯍꯥꯎꯕ꯭ꯔꯥ ꯈꯪꯗꯦ." "ꯆꯥꯕꯅꯦ, ꯃꯣꯏꯗꯤ ꯄꯪꯆꯥꯗ ꯆꯥꯕꯅꯤ, ꯑꯩꯈꯣꯏꯗꯧꯅ ꯆꯤꯜꯍꯥꯎ ꯀꯩꯁꯨ ꯊꯤꯗꯕꯅꯤ." "ꯑꯗꯨꯅꯤ, ꯑꯗꯣ ꯅꯣꯏ ꯃꯥꯗꯤ ꯂꯩꯇꯕ꯭ꯔꯣ?" "ꯂꯩꯇꯦ, ꯄꯣꯠꯐꯝ ꯐꯝꯕ ꯆꯠꯈ꯭ꯔꯦ." "ꯑꯗꯨꯗꯤ ꯅꯇꯣꯝꯇꯅꯤꯅꯦ ꯂꯩꯔꯤꯁꯦ?" "ꯃꯥꯅꯦ, ꯁꯤ ꯂꯣꯏꯔꯒ ꯐꯤꯃꯨꯛ ꯁꯥꯔꯗꯕꯅꯤ." "ꯑꯩꯁꯨ ꯁꯥꯔꯨꯗꯣꯏꯅꯤ." ꯂꯥꯏꯖ ꯃꯈꯥ ꯇꯥꯔꯛꯇꯨꯅ, "ꯑꯃ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯣ, ꯌꯥꯝꯅꯁꯨ ꯆꯥꯎꯕ, ꯌꯥꯝꯅꯁꯨ ꯐꯖꯕ ꯑꯃ ꯂꯩꯕꯗꯣ ꯈꯪꯉꯤꯗꯅ?" "ꯈꯪꯉꯤ." "ꯑꯗꯨꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨꯗ ꯃꯤ ꯌꯥꯝ ꯆꯠꯅꯩꯕꯣ, ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯃ ꯏꯁꯤꯡ ꯁꯣꯛꯄ." "ꯑꯦ, ꯑꯗꯨ ꯇꯥꯅ ꯀꯩꯒꯤ ꯆꯠꯅꯔꯤꯕ? ꯏꯅꯛ ꯅꯛꯅ ꯄꯨꯈ꯭ꯔꯤ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ." "ꯑꯗꯨꯕꯨꯔꯣ, ꯑꯩꯈꯣꯏ ꯏꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯤ ꯊꯧꯕꯗꯣ ꯑꯗꯨꯒꯤ ꯄꯨꯈ꯭ꯔꯤꯗꯨꯗ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡꯒ ꯑꯗꯨꯝ ꯂꯥꯛꯑꯦ ꯍꯥꯏ." "ꯅꯪꯅ ꯍꯥꯏ ꯋꯥꯁꯤꯕꯨ ꯑꯁꯦꯡꯕꯩꯔꯣ?" "ꯑꯁꯦꯡꯕꯩꯅꯦ ꯍꯥꯏꯁꯦ, ꯏꯅꯤꯡꯊꯧ ꯂꯥꯛꯄꯒꯤꯅꯦ ꯂꯩꯁꯥꯕꯤ ꯃꯌꯥꯝꯅ ꯆꯠꯅꯔꯤꯗꯣ." "ꯂꯩꯁꯥꯕꯤꯁꯤꯡꯅꯦꯅ ꯈꯠꯈ꯭ꯔꯄꯣꯠꯅꯤ." "ꯑꯗꯨꯅꯤ, ꯑꯗꯣ ꯆꯨꯝꯅꯒ ꯆꯠꯄ ꯅꯠꯇꯦ, ꯃꯃꯥꯏ ꯃꯃꯤꯠꯁꯤꯗꯅꯦ ꯃꯌꯥꯝ ꯑꯃ ꯀꯦꯁꯤꯜꯂꯒ ꯆꯠꯂꯤꯅꯤ ꯈꯪꯉꯕ, ꯐꯅꯦꯛꯀꯥꯁꯦ ꯐꯖ ꯐꯖꯕ ꯁꯦꯠꯂꯒ." "ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩ ꯇꯥꯗꯦ, ꯉꯁꯤ ꯈꯛꯇꯅꯤ ꯅꯪꯅ ꯍꯥꯏꯔꯒ ꯇꯥꯏꯁꯦ." "ꯑꯗꯣ ꯏꯕꯥꯅꯤꯁꯨ ꯆꯠꯂꯨꯁꯤꯗꯅ." "ꯆꯠꯂꯨꯁꯦ ꯌꯥꯏ, ꯏꯅꯤꯡꯊꯧ ꯂꯥꯛꯑꯦ ꯍꯥꯏꯕꯅꯤꯅ ꯑꯩꯁꯨ ꯆꯠꯅꯤꯡꯉꯤ." "ꯑꯗꯣ ꯆꯨꯝꯅ ꯆꯠꯄꯗꯤ ꯌꯥꯔꯣꯏ, ꯈꯔ ꯀꯦꯊꯔꯒ ꯆꯠꯁꯦꯕ, ꯈꯪꯉꯕ?" "ꯁꯣꯏꯗꯅ ꯆꯠꯁꯤ." "ꯂꯩꯁꯥꯕꯤ ꯃꯌꯥꯝꯅ ꯏꯔꯥꯡ ꯇꯧꯔꯤꯁꯦ ꯏꯅꯤꯡꯊꯧꯗꯣ ꯄꯥꯈꯪ ꯑꯣꯏꯕꯒꯤꯅꯤ." "ꯑꯗꯣ ꯏꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯗ ꯃꯤꯠꯌꯦꯡ ꯑꯃꯇ ꯑꯣꯏꯔꯕꯁꯨ ꯌꯦꯡꯕꯤꯔꯛꯂꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯀꯣ." ꯂꯥꯏꯖꯅ, "ꯂꯩꯁꯥꯕꯤ ꯃꯌꯥꯝꯅ ꯆꯠꯅꯔꯤꯁꯦ 이닝ꯊꯧꯅ ꯃꯤꯠꯌꯦꯡ ꯑꯃꯇ ꯑꯣꯏꯔꯕꯁꯨ ꯌꯦꯡꯉꯛꯑꯕꯗꯤꯅ ꯈꯜꯂꯒꯅꯤ." "ꯃꯥꯅꯤ, ꯑꯁ ꯌꯥꯝ ꯆꯠꯅꯤꯡꯉꯤ, ꯏꯁꯥꯁꯦ ꯉꯥꯏꯕ ꯉꯝꯗ꯭ꯔꯦ." "ꯑꯝꯇ ꯇꯥꯍꯥꯈꯤꯅꯨꯀꯣ ꯏꯕꯦꯝꯃ." "ꯑꯗꯣ 이닝ꯊꯧꯅ ꯂꯥꯏꯔꯕ ꯑꯩꯈꯣꯏꯗꯤ ꯀꯩꯁꯨ ꯄꯥꯝꯕꯤꯒꯗꯕ ꯅꯠꯇꯦꯗ." "ꯑꯗꯨꯕꯨꯗꯤ." ꯆꯠꯂꯤꯕ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯣ ꯃꯔꯜ ꯂꯩꯕꯤ ꯁꯪꯒ ꯆꯥꯎꯕꯤ ꯉꯥꯛꯇꯅꯤ, ꯑꯩꯈꯣꯏꯒꯨꯝꯕꯗꯤ ꯑꯃ ꯑꯅꯤꯈꯛꯄꯨ ꯑꯣꯏꯔꯝꯒꯅꯤ." "ꯍꯦ, ꯑꯗꯨꯝꯅ ꯄꯨꯛꯅꯤꯡ ꯍꯟꯊꯒꯅꯨ, ꯁꯨꯝ ꯈꯜꯂꯨꯔꯒ ꯅꯨꯡꯉꯥꯏꯔꯛꯇꯕ." "ꯈꯜꯂꯨꯔꯗꯤꯅꯦ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯇꯦꯗ, ꯃꯈꯣꯏꯒꯨꯝꯕꯒꯤ ꯏꯃꯨꯡꯗꯅꯦ ꯀꯔꯤꯒꯤ ꯄꯣꯛꯂꯝꯗ꯭ꯔꯤꯅꯣ ꯍꯥꯏꯗꯅ, ꯁꯤꯒꯨꯝꯕ ꯏꯃꯨꯡ ꯑꯃꯗ ꯄꯣꯛꯁꯤꯜꯂꯨꯗꯅ ꯑꯋꯥꯕꯒꯤ ꯑꯋꯥꯕ ꯉꯥꯛꯇ ꯄꯨꯟꯁꯤꯁꯤꯗ ꯅꯤꯡꯕ ꯊꯨꯡꯕ ꯍꯥꯏꯕꯗꯨꯗꯤꯅꯦ ꯃꯆꯦꯠ ꯑꯝꯇꯁꯨ ꯌꯥꯎꯗꯦ, ꯑꯋꯥꯠꯄꯒꯤ ꯑꯋꯥꯠꯄ ꯉꯥꯛꯇ. ꯁꯤꯒꯤ ꯂꯥꯏꯔꯕ ꯆꯥꯛꯈꯨꯝꯁꯤꯗ ꯄꯨꯟꯁꯤꯁꯦ ꯁꯧꯒ꯭ꯔꯤ ꯊꯣꯡꯂꯒ ꯑꯗꯨꯝ ꯂꯣꯏꯈꯤꯒꯗꯧꯔꯕ ꯃꯥꯜꯂꯦ." "ꯆꯨꯝꯃꯦ ꯂꯩꯍꯥꯎ, ꯅꯪꯅ ꯍꯥꯏꯔꯤꯗꯣ, ꯑꯩꯈꯣꯏꯒꯤꯗꯤ ꯑꯋꯥꯠꯄꯒꯤ ꯑꯋꯥꯠꯄ ꯉꯥꯛꯇ. ꯃꯤꯒꯤ ꯃꯆꯥꯒ ꯑꯩꯈꯣꯏꯒ ꯀꯌꯥꯗ ꯈꯦꯠꯅꯔꯤꯕꯅꯣ." "ꯑꯗꯨꯅꯦ, ꯈꯜꯂꯨꯔꯗꯤ ꯌꯥꯝ ꯄꯦꯟꯗꯕꯅꯦ. ꯃꯔꯜ ꯃꯊꯨꯝ ꯂꯩꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯆꯥꯁꯤꯡꯁꯦ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤꯀꯣ." "ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯀꯩꯅꯣ, ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅꯗꯤ ꯋꯥꯔꯝꯃꯔꯣꯏ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯅꯤ ꯂꯩꯔꯝꯗꯣꯏꯁꯦ, ꯁꯦꯠꯅꯤꯡꯕꯗ ꯁꯦꯠ ꯇꯧꯔꯒ. ꯑꯁ ꯌꯥꯝ ꯑꯣꯏꯖꯅꯤꯡꯉꯦ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯣ. ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯆꯠꯄ ꯃꯇꯝꯗ ꯂꯥꯏꯔꯕꯤ ꯃꯥꯜꯍꯜꯂꯒ ꯆꯠꯄ ꯌꯥꯗꯦ, ꯐꯖꯕ ꯅꯤꯡꯊꯤꯕ ꯐꯤꯖꯣꯜ ꯁꯦꯠ ꯆꯥꯗꯨꯅ ꯆꯠꯀꯗꯕꯅꯤ,
ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯅꯤꯡꯊꯧꯅ ꯑꯩꯈꯣꯏ ꯂꯥꯏꯔꯔꯦ ꯍꯥꯏꯕꯁꯦ ꯈꯪꯒꯗꯕ ꯅꯠꯇꯦ꯫ ꯍꯣꯏ, ꯀꯅꯥꯅ ꯈꯪꯕ ꯏꯅꯤꯡꯊꯧꯒꯤ ꯃꯤꯠꯌꯦꯡꯗꯣ ꯑꯩꯈꯣꯏꯗ ꯇꯥꯔꯛꯄꯁꯨ꯫ ꯏꯅꯤꯡꯊꯧꯅꯕꯨ ꯄꯥꯝꯕꯤꯔꯕꯗꯤ ꯂꯥꯏꯖꯥ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯗꯣꯏꯅꯤ꯫ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯋꯥꯔꯤꯕꯁꯦ ꯋꯥꯔꯔꯣꯏ꯫ ꯀꯣꯅꯨꯡꯗ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯐꯖꯕ ꯅꯤꯡꯊꯤꯕ ꯁꯅꯥ ꯂꯤꯛꯀꯣꯟꯅ ꯏꯁꯥ ꯄꯨꯝꯕ ꯌꯣꯝꯗꯨꯅ ꯁꯦꯠꯅꯤꯡꯕꯗ ꯁꯦꯠ, ꯆꯥꯅꯤꯡꯕ ꯈꯨꯗꯤꯡ ꯆꯥ, ꯑꯩꯒꯤ ꯃꯅꯥꯏ ꯃꯌꯥꯝ ꯑꯃꯒ ꯂꯩꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯄꯥ ꯂꯩꯇꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯁꯨ ꯁꯤꯗ꯭ꯔꯤꯕ ꯐꯥꯎꯕ꯫ ꯁꯤꯕꯨ ꯅꯪꯕꯨ ꯄꯥꯝꯗ꯭ꯔꯕ? ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯃꯤ꯫ ꯑꯗꯨꯒꯤꯗꯤ ꯑꯩꯁꯨ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯃꯌꯥꯝꯁꯨ ꯃꯗꯨ ꯄꯥꯝꯅꯕꯒꯤ ꯆꯠꯅꯔꯤꯕꯅꯤ꯫ ꯏꯕꯥꯅꯤꯁꯨ ꯆꯠꯇꯨꯅ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯍꯧꯒꯗꯕꯅꯤꯀꯣ꯫ ꯁꯣꯏꯗꯅ ꯆꯠꯂꯁꯦ ꯍꯣꯔꯦꯟꯗꯤ꯫ ꯁꯣꯏꯗꯅ ꯆꯠꯁꯦ꯫ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ, ꯍꯣꯔꯦꯟ ꯆꯠꯂꯁꯦ꯫ ꯍꯣꯏ꯫ ꯑꯁꯨꯝꯅ ꯂꯥꯏꯖꯗꯨ ꯆꯠꯈ꯭ꯔꯦ꯫ ꯂꯩꯍꯥꯎ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯃꯇꯣꯝꯇ ꯅꯤꯡꯊꯧꯒꯤ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯣꯃꯣꯟ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯑꯁꯥ ꯀꯌꯥ ꯑꯃ ꯁꯥꯒꯠꯂꯤ꯫ ꯃꯥꯅ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯑꯣꯏꯔꯕꯗꯤ ꯍꯥꯏꯅ, ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯑꯁꯥ ꯀꯌꯥ ꯑꯃ ꯁꯥꯒꯠꯂꯤ꯫ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯂꯩꯍꯥꯎ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯂꯒ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩ꯫ ꯑꯩꯕꯨ ꯀꯔꯤ ꯁꯦꯠꯂꯒ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯁꯤꯒꯦ? ꯑꯩꯅ ꯁꯦꯠꯅꯤꯡꯕ ꯐꯖꯕ ꯐꯤꯔꯣꯜꯗꯤ ꯑꯃꯠꯇ ꯂꯩꯇꯦ ꯇꯧꯔꯤꯁꯤ꯫ ꯑꯩꯕꯨ ꯌꯨꯝꯊꯪꯅꯕ ꯏꯅꯝꯃꯁꯤꯡꯗꯒꯤ ꯋꯥꯏꯔꯨꯁꯤꯔꯅꯦ? ꯃꯈꯣꯏꯁꯨ ꯆꯞ ꯃꯥꯟꯅꯩ꯫ ꯑꯩꯒ ꯐꯖꯕ, ꯑꯩꯅ ꯄꯥꯝꯕ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯦ꯫ ꯂꯩꯍꯥꯎꯗꯨ ꯑꯗꯨꯝꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩ꯫ ꯑꯁꯤꯒꯤꯗꯤ ꯌꯥꯅ ꯌꯥꯅꯅꯕ ꯁꯦꯠꯆꯤꯜꯂꯒꯦꯗ ꯐꯤꯔꯣꯜꯁꯦ ꯈꯔ ꯐꯖꯕ ꯈꯟꯗꯨꯅ, ꯑꯗꯨꯒ ꯍꯌꯦꯡ ꯏꯃꯥꯗꯒꯤ ꯁꯦꯜ ꯂꯧꯗꯨꯅ ꯀꯩꯊꯦꯜ ꯆꯠꯂꯒ ꯁꯅꯥ ꯂꯤꯛꯀꯣꯟ ꯐꯖꯕꯅꯆꯤꯡꯕ ꯂꯩꯔꯨꯗꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯂꯩꯍꯥꯎ ꯃꯇꯣꯝꯇ ꯃꯄꯥꯟꯗ ꯃꯃꯥꯒꯤ ꯅꯥꯛꯇ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯃꯥ ꯇꯣꯝꯕꯤꯗꯨ ꯃꯥꯡꯒꯣꯜꯗ ꯂꯩꯁꯤꯡ ꯑꯗꯨ ꯐꯖꯅ ꯅꯥꯆꯣꯝ ꯁꯦꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯊꯣꯔꯛꯄ ꯎꯕꯗ, ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯂꯩꯁꯤꯡꯁꯦ ꯌꯥꯝꯅ ꯌꯥꯝꯃꯤ꯫ ꯅꯪꯁꯨ ꯏꯃꯥꯅ ꯇꯧꯔꯤꯕꯁꯦ ꯈꯤꯇ ꯌꯥꯎꯔꯨ ꯂꯥꯎ꯫ ꯅꯠꯇ꯭ꯔꯕꯗꯤꯅꯦ, ꯂꯣꯏꯕ ꯉꯝꯅꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯅꯤ꯫ ꯏꯃꯥ ꯃꯈꯥ ꯇꯥꯅ ꯂꯩ ꯈꯔꯁꯨ ꯊꯤꯕ ꯆꯠꯀꯗꯕꯅꯤ꯫ ꯏꯃꯥ ꯏꯇꯣꯝꯇ ꯁꯤ ꯂꯣꯏꯅ ꯇꯧꯔꯒ ꯂꯩꯔꯕꯗꯤꯅꯦ, ꯉꯁꯤꯒꯤ ꯂꯣꯏꯕ ꯅꯥꯏꯔꯔꯣই꯫ ꯂꯩ ꯊꯤꯕ ꯆꯠꯄꯁꯨ ꯃꯝꯁꯤꯟꯈꯤꯕꯅ ꯍꯥꯟꯗꯨꯅ ꯅꯪꯗꯕ ꯇꯥꯔꯦ꯫ ꯂꯩꯍꯥꯎ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯊꯑꯣꯏꯅ ꯇꯥꯔꯨꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ, ꯏꯃꯥ, ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ꯫ ꯏꯆꯥꯕꯨ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ? ꯏꯃꯥ, ꯍꯌꯦꯡꯗꯤ ꯀꯩꯊꯦꯜꯗ ꯆꯠꯂꯨꯒꯦ, ꯁꯦꯜ ꯈꯤꯇ ꯄꯤꯌꯨ꯫ ꯏꯆꯥꯕꯨ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯔꯤꯅꯣꯅꯦ? ꯅꯪꯅ ꯑꯃꯨꯛ ꯆꯠꯂꯨꯗ꯭ꯔꯕꯁꯨ ꯏꯃꯥꯅ ꯍꯜꯂꯛꯄꯗ ꯂꯩꯔꯛꯀꯦ꯫ ꯏꯃꯥꯗ ꯍꯥꯏꯔꯛꯎ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ꯫ ꯏꯃꯥ, ꯏꯃꯥꯅ ꯂꯩꯕ ꯍꯩꯔꯣꯏ꯫ ꯑꯩꯒ ꯂꯥꯏꯖꯒ ꯆꯠꯇꯨꯅ ꯂꯩꯔꯨꯒꯗꯕꯅꯤ꯫ ꯀꯔꯤꯅꯣꯕ ꯅꯪꯅ ꯂꯩꯅꯤꯡꯂꯤꯕꯗꯣ? ꯏꯃꯥꯗꯤ ꯁꯦꯜꯕꯨ ꯌꯥꯝꯅ ꯂꯩꯇꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯐꯅꯦꯛꯁꯨ, ꯁꯅꯥꯁꯨ, ꯂꯤꯛꯁꯨ ꯈꯔ ꯂꯩꯒꯦ ꯇꯧꯕꯅꯦꯕ꯫ ꯍꯩꯃꯥ, ꯐꯅꯦꯛꯇꯨꯕꯨꯗꯤ ꯐꯔꯦꯅꯦ꯫ ꯁꯅꯥ ꯂꯤꯛꯇꯨꯅ ꯀꯔꯤꯒꯤ ꯂꯩꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯍꯥꯟꯅꯒꯤꯁꯨ ꯂꯩꯕꯗꯥꯏꯅꯦ? ꯍꯥꯟꯅꯒꯤꯗꯨꯗꯤ ꯂꯣꯏꯅ ꯃꯛꯑꯦ꯫ ꯁꯤꯕ ꯑꯝꯇ ꯌꯥꯔꯔꯣꯏ꯫ ꯌꯥꯝ ꯀꯟꯅ ꯃꯛꯄꯗꯤ ꯑꯣꯏꯗ꯭ꯔꯤꯕꯅꯤꯗ, ꯈꯔ ꯈꯔꯗꯤ ꯁꯤꯟꯅꯕ ꯌꯥꯈꯤꯅꯤꯗ꯫ ꯌꯥꯔꯣꯏ ꯍꯥꯏꯕ ꯏꯃꯥ꯫ ꯍꯩ, ꯁꯅꯥ ꯂꯤꯛꯀꯣꯟ ꯂꯩꯕ ꯍꯥꯏꯕꯁꯤ ꯁꯦꯜ ꯃꯌꯥꯝ ꯌꯥꯝꯒꯅꯤ꯫ ꯃꯇꯝ ꯈꯔꯗꯤ ꯌꯥꯝꯅ ꯃꯛꯄꯃꯛꯁꯨ ꯅꯠꯇꯕꯅꯤꯅ ꯁꯤꯖꯤꯟꯅꯕ ꯌꯥꯈꯤꯅꯤꯗꯅ꯫ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯃꯇꯥ ꯑꯁꯤꯒ ꯇꯉꯥꯏ ꯐꯗꯅ ꯏꯆꯥꯒꯤ ꯐꯅꯦꯛꯇꯨꯕꯨꯗꯤ ꯏꯃꯥ ꯉꯝꯅꯅꯕ ꯍꯣꯠꯅꯔꯒ ꯂꯩꯔꯒꯦ꯫ ꯏꯃꯥ, ꯌꯥꯔꯣꯏ꯫ ꯑꯃꯛꯄꯗꯨꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯁꯤꯖꯤꯟꯅꯔꯒ ꯂꯩꯈꯤꯗꯣꯏꯅꯣ? ꯑꯩꯁꯦ ꯏꯃꯥ, ꯂꯩꯁꯥꯕꯤ ꯍꯥꯏꯕꯗꯣ ꯐꯥꯔꯕꯅꯤ꯫ ꯃꯤꯒꯤ ꯃꯃꯥꯡꯗ ꯑꯃꯛꯄꯗꯣ ꯁꯤꯔꯒ ꯊꯣꯛꯄꯗꯣ ꯌꯥꯝ ꯏꯀꯥꯏꯖꯩ꯫ ꯃꯤꯅꯁꯨ ꯃꯆꯤꯟ ꯈꯨꯝꯗꯨꯅ ꯅꯣꯛꯅꯩ ꯏꯃꯥ꯫ ꯃꯃꯥ ꯇꯣꯝꯕꯤ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ, ꯑꯗꯣ ꯀꯔꯤꯒꯤꯅꯣꯕ ꯅꯪꯅ ꯍꯌꯦꯡ ꯑꯣꯏꯅ ꯂꯩꯕ ꯄꯥꯝꯂꯤꯕꯁꯤꯅ? ꯈꯨꯜꯒꯤ ꯂꯥꯏ ꯍꯔꯥꯎꯒꯗꯕ ꯃꯇꯝꯁꯨ ꯌꯥꯝꯅ ꯋꯥꯠꯂꯤ꯫ ꯂꯩꯕꯕꯨꯗꯤ ꯂꯩꯁꯤ, ꯑꯗꯣ ꯃꯇꯝ ꯈꯔ ꯂꯩꯕꯒ ꯑꯣꯏꯅ ꯁꯦꯜ ꯈꯔ ꯇꯨꯡꯁꯤꯜꯂꯒ ꯂꯩꯁꯤ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯉꯁꯤ ꯍꯌꯦꯡ ꯂꯩꯕꯗꯤ ꯏꯃꯥ ꯉꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯂꯩꯍꯥꯎ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ, ꯌꯥꯔꯣꯏꯌꯦ ꯏꯃꯥ, ꯃꯇꯝ ꯈꯔ ꯂꯩꯔꯒ ꯂꯩꯕ, ꯍꯌꯦꯡ ꯂꯩꯒꯗꯕꯅꯤ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯑꯩ ꯈꯪꯗꯦ, ꯍꯌꯦꯡ ꯂꯩꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯏꯃꯥꯒꯤ ꯂꯩꯍꯥꯎ, ꯅꯪꯁꯤ ꯏꯃꯥꯒꯤ ꯑꯋꯥꯕ ꯀꯩꯝꯇ ꯈꯪꯗꯦꯗ꯫ ꯑꯋꯥꯕ ꯈꯪꯗꯕꯒꯤ ꯅꯠꯇꯦ ꯏꯃꯥ꯫ ꯑꯩꯒꯤ ꯐꯅꯦꯛ ꯌꯣꯟꯕꯒꯤ ꯁꯦꯜꯁꯨ ꯏꯃꯥꯅ ꯁꯤꯖꯤꯟꯅꯕꯒꯤ ꯂꯧꯁꯤꯟꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯣ ꯏꯃꯥꯁꯨ ꯑꯩ ꯏꯁꯥ ꯏꯇꯣꯝꯇꯒꯤ ꯂꯣꯏꯁꯤꯟꯕꯗꯤ ꯅꯠꯇꯦꯗꯅ꯫ ꯏꯃꯨꯡ ꯑꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯕꯅꯤꯅꯦ ꯅꯪꯕꯣ꯫ ꯈꯪꯗꯦ ꯏꯃꯥ, ꯑꯩꯗꯤ ꯍꯌꯦꯡ ꯂꯩꯒꯗꯕꯅꯤꯀꯣ꯫ ꯇꯉꯥꯏ ꯐꯗꯕꯒꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ꯫ ꯂꯩꯇꯦ ꯂꯩꯇꯦ ꯍꯥꯏꯗꯅ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯑꯩꯅ ꯅꯤꯡꯕ ꯊꯨꯡꯗꯅ ꯂꯩꯔꯛꯏꯁꯦ? ꯁꯦꯠꯅꯤꯡꯕ ꯆꯥꯅꯤꯡꯕ ꯑꯃꯠꯇ ꯏꯅꯤꯡ ꯇꯧꯕ ꯉꯝꯗ꯭ꯔꯦ꯫ ꯅꯤꯡꯕ ꯊꯨꯡꯗꯕ ꯉꯥꯛꯇ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯃꯌꯥꯝ ꯄꯨꯟꯕ ꯐꯥꯎꯕ ꯉꯝꯗꯗꯅ ꯌꯨꯝꯁꯤꯗ ꯐꯤ ꯁꯥꯔꯒ ꯑꯗꯨꯝ ꯂꯩꯔꯤꯁꯤꯅꯤ꯫ ꯃꯃꯥ ꯇꯣꯝꯕꯤ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯒ,
ꯐꯔꯦ ꯐꯔꯦ, ꯍꯌꯦꯡꯗꯣ ꯏꯃꯥ ꯉꯝꯅꯅꯕ ꯍꯣꯠꯅꯔꯒꯦ. ꯏꯃꯥ, ꯁꯣꯏꯕꯗꯤ ꯌꯥꯔꯣꯏꯀꯣ? ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯏꯃꯥ ꯁꯣꯏꯗꯅꯕ ꯁꯤꯜꯂꯒꯦ. ꯑꯗꯣ ꯂꯥꯛꯑꯣ, ꯁꯦ ꯏꯃꯥꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯂꯔꯣ. ꯌꯥꯔꯣꯏ ꯏꯃꯥ, ꯑꯩ ꯊꯕꯛ ꯆꯠꯇꯣꯏꯅꯤ. ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗꯕꯣ? ꯑꯋꯥꯡꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯣ ꯑꯗꯨꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯨꯗꯣꯏꯅꯤ. ꯑꯦ, ꯑꯗꯨꯛ ꯂꯥꯞꯅ ꯆꯠꯇꯧꯔꯤꯕꯗꯨꯅ ꯀꯔꯤꯒꯤ? 이낙 ꯅꯛꯄꯗ ꯁꯣꯛꯐꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯗꯤ. ꯃꯔꯝ ꯂꯩꯕꯒꯤꯅꯤ ꯏꯃꯥ. ꯋꯥꯗꯣ ꯍꯥꯏꯔꯒ ꯂꯩꯍꯥꯎꯗꯣ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ. ꯇꯣꯝꯕꯤ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ. ꯃꯥꯅꯅꯦ ꯃꯇꯦꯡ ꯈꯤꯇꯪ ꯄꯥꯡꯕꯤꯔꯕꯗꯤ ꯅꯥꯆꯣꯝꯁꯦ ꯃꯌꯥꯝ ꯑꯃ ꯄꯨꯕ ꯉꯝꯒꯗꯕꯅꯤ. ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯌꯥꯝ ꯌꯣꯟꯕꯁꯨ ꯉꯝꯅꯗꯕꯅꯤ. ꯁꯦꯜꯁꯨ ꯈꯔ ꯌꯥꯝꯅ ꯂꯩꯅꯤꯗꯅ. ꯏꯇꯣꯝꯇꯅ ꯊꯤꯁꯨ ꯊꯤꯅꯤ, ꯁꯦꯝꯁꯨ ꯁꯦꯝꯅꯤ. ꯌꯥꯝꯅ ꯄꯨꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ. ꯑꯗꯨꯒ ꯃꯥꯅ ꯍꯌꯦꯡ ꯂꯩꯒꯦ ꯍꯥꯏꯔꯤꯕꯁꯤꯅ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯁꯤꯗꯤ? ꯑꯩꯉꯣꯟꯗ ꯂꯩꯔꯤꯕ ꯁꯦꯜꯁꯤꯅ ꯀꯣꯟꯅꯒꯗꯕꯁꯨ ꯂꯩꯇꯦ. ꯃꯥꯅꯗꯤ ꯂꯩꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯅꯤꯡꯉꯥꯏ ꯇꯧꯏ. ꯁꯣꯝꯗꯅ ꯃꯃꯥ ꯑꯩꯅ ꯂꯩꯇ꯭ꯔꯤꯕꯁꯤꯗꯤ ꯀꯔꯤꯃꯠꯇ ꯈꯪꯕ ꯅꯠꯇꯦꯗꯣ. ꯏꯆꯥꯅ ꯍꯥꯏꯕꯅꯤꯅ ꯏꯟꯗꯕꯁꯨ ꯅꯨꯡꯉꯥꯏꯇꯦ. ꯃꯥꯅ ꯃꯕꯨꯛꯅꯤꯡ ꯄꯦꯟꯖꯗꯗꯅ ꯂꯩꯕꯗꯣ. ꯍꯣꯏꯗ, ꯑꯩ ꯃꯃꯥꯅꯤ. ꯃꯃꯥ ꯑꯃꯅ ꯋꯥꯔꯕꯁꯨ ꯂꯩꯇ꯭ꯔꯕꯁꯨ ꯉꯝꯅꯅꯕ ꯂꯩꯅꯅꯕ ꯍꯣꯠꯅꯕ ꯇꯥꯔꯦꯗꯅ. ꯃꯃꯥ ꯑꯩ ꯂꯩꯅ ꯂꯩꯅ ꯃꯆꯥꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯗꯦ ꯍꯥꯏꯅ ꯍꯥꯏꯅꯈꯤꯅꯤ. ꯇꯟꯖꯥ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯂꯩꯍꯥꯎꯁꯨ ꯏꯃꯨꯡꯗꯒꯤ ꯁꯅꯥꯕꯨꯟ ꯄꯥꯏꯗꯨꯅ ꯌꯥꯝꯅ ꯀꯦꯅ ꯅꯥꯟꯅ ꯅꯤꯡꯊꯤꯖꯅ ꯊꯣꯔꯛꯂꯝꯃꯤ. ꯏꯃꯥ, ꯑꯩ ꯆꯠꯂꯨꯈꯤꯒꯦ. ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯂꯩꯍꯥꯎꯗꯣ ꯑꯗꯨꯃꯛ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯠꯈ꯭ꯔꯦ. ꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯂꯒ ꯉꯛꯅ. ꯀꯩꯅꯣꯅꯦꯍꯦ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯅ ꯏꯁꯤꯡ ꯁꯣꯛꯄꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯀꯦꯅ ꯆꯠꯂꯤꯁꯤꯅ? ꯅꯍꯥ ꯃꯈꯩꯗꯤ ꯑꯁꯨꯝꯅ ꯀꯦꯅ ꯅꯥꯟꯅ ꯊꯣꯛꯇꯕꯅꯤ. ꯉꯁꯤꯗꯤ ꯀꯩꯗꯧꯔꯕꯖꯥꯠꯅꯣ? ꯍꯦꯔꯥ, ꯑꯩꯅ ꯃꯊꯣꯡ ꯈꯪꯗꯅ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯦꯗ. ꯑꯩꯒꯤ ꯃꯤꯠꯇ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯑꯉꯥꯡ ꯑꯣꯏꯅ ꯎꯖꯔꯕꯁꯨ ꯏꯆꯥꯅꯨꯄꯤꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ. ꯃꯥꯒꯤꯁꯨ ꯈꯪꯅ ꯆꯥꯟꯅꯕ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯂꯩꯔꯝꯃꯒꯅꯤ. ꯃꯃꯥ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯏꯀꯥꯏꯗꯅ ꯍꯥꯏꯕ ꯉꯝꯗꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ. ꯊꯤꯗ ꯑꯉꯥꯎꯕꯤꯁꯤꯗꯤ. ꯃꯥꯒꯤꯁꯦ ꯃꯥꯒ ꯈꯪꯅꯖꯕ ꯅꯨꯄꯥꯗꯣ ꯎꯅꯕ ꯊꯣꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ. ꯇꯣꯝꯕꯤ ꯃꯇꯣꯝꯇ ꯋꯥꯈꯜ ꯄꯪꯁꯥꯗ ꯁꯥꯒꯠꯆꯗꯨꯅ ꯍꯔꯥꯎꯖꯔꯝꯃꯤ, ꯑꯋꯥꯕ ꯉꯥꯏꯍꯥꯛ ꯀꯥꯎꯗꯨꯅ. ꯁꯣꯝꯗ ꯂꯩꯍꯥꯎꯒ ꯂꯥꯏꯖꯒꯁꯨ ꯃꯈꯣꯏꯅ ꯍꯥꯏꯅꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ. ꯂꯩꯍꯥꯎꯅ, ꯂꯥꯏꯖꯥ, ꯍꯌꯦꯡ ꯀꯩꯊꯦꯜꯗ ꯆꯠꯃꯤꯟꯅꯔꯨꯁꯤꯀꯣ. ꯏꯇꯣꯝꯇ ꯆꯠꯄꯗꯣ ꯇꯜꯂꯤꯅ ꯇꯧꯕꯅꯦꯕ. ꯂꯪ ꯂꯩꯔꯨꯁꯦ ꯍꯥꯏꯔꯣ? ꯅꯠꯇꯦꯍꯦ, ꯍꯌꯦꯡꯅꯦ ꯑꯩꯒꯤ ꯁꯅꯥ ꯂꯤꯛ ꯐꯅꯦꯛ ꯀꯩꯀꯥ ꯈꯔ ꯂꯩꯔꯨꯁꯦꯅ ꯇꯧꯕꯅꯤ. ꯅꯪꯒꯤꯁꯦ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯄꯗ ꯁꯦꯠꯅꯅꯕ ꯑꯣꯏꯔꯝꯒꯅꯤ. ꯃꯥꯅꯤ, ꯅꯪꯗꯤ ꯌꯥꯝ ꯊꯨꯏꯅ. ꯑꯩꯗꯤꯅꯦ ꯁꯤꯒꯤ ꯈꯟꯕꯗ ꯃꯊꯥ ꯁꯥꯔꯤꯅꯤ. ꯉꯁꯥই ꯏꯃꯥꯗ ꯂꯩꯒꯦ ꯍꯥꯏꯕꯗꯨꯁꯨ ꯌꯥꯔꯛꯇꯦ. ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯆꯦꯅ ꯍꯥꯟꯅ ꯁꯦꯠꯅꯔꯝꯕꯁꯤꯡꯗꯣ ꯑꯗꯨ ꯑꯣꯏꯅ ꯑꯗꯨꯝ ꯁꯦꯠꯂꯅꯤ. ꯍꯣ, ꯅꯪꯒꯤꯗꯤ ꯈꯔ ꯂꯩꯕꯅꯤꯅ ꯐꯩꯌꯦ, ꯑꯩꯒꯤꯗꯤ ꯑꯃꯠꯇ ꯂꯩꯇꯦ. ꯑꯗꯣ ꯍꯌꯦꯡ ꯂꯩꯗꯣꯔꯗꯨꯗꯤ? ꯍꯣꯏ ꯑꯗꯨꯕꯨꯗꯤ. ꯅꯣꯏ ꯃꯥꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯛꯄ꯭ꯔꯥ? ꯀꯃꯥꯏ ꯇꯧꯏ? ꯀꯥꯏꯗ ꯌꯥꯔꯛꯄꯅꯣꯗ, ꯅꯝꯗꯅ ꯍꯥꯏꯅꯔꯤꯅꯤ. ꯁꯤ ꯐꯥꯎꯕꯗ ꯁꯦꯜ ꯂꯩꯇꯦ, ꯑꯗꯨ ꯇꯧꯗꯦ ꯑꯗꯥ ꯇꯧꯗꯦꯅ. ꯑꯩꯅꯅꯦ ꯅꯝꯗꯅ ꯍꯥꯏꯅꯕꯗꯒꯤ ꯏꯃꯥꯁꯨ ꯑꯗꯨꯝ ꯌꯥꯔꯛꯑꯦ. ꯑꯗꯨꯒꯤ ꯑꯩ ꯌꯥꯝ ꯍꯔꯥꯎꯔꯤꯖꯥꯠꯅꯤ. ꯑꯗꯨꯅꯦꯕ ꯑꯩꯅ ꯈꯜꯂꯦꯕ, ꯐꯖꯅ ꯀꯦꯊꯔꯒ ꯂꯥꯛꯑꯦꯗꯅ. ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏꯅꯔꯤꯕ ꯃꯐꯝꯁꯦ ꯌꯧꯗꯤ ꯌꯧꯁꯤꯜꯂꯛꯑꯦ. ꯑꯁ ꯌꯦꯡꯉꯨꯇꯨ, ꯂꯩꯔꯤꯕ ꯂꯩꯁꯥꯕꯤ ꯃꯌꯥꯝꯁꯦ. ꯍꯩꯃꯥ, ꯑꯁꯦꯡꯕꯒꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝꯁꯤꯗꯤ. ꯑꯁ, ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯁꯤꯒꯤ ꯄꯨꯈ꯭ꯔꯤꯁꯤꯗ ꯂꯣꯏꯅ ꯂꯩꯔꯦꯗꯅ. ꯑꯩꯈꯣꯏ ꯏꯅꯤꯡꯊꯧꯗ ꯐꯖꯅ ꯉꯥꯎꯅꯕꯖꯥꯠꯅꯤꯀꯣ ꯂꯩꯁꯥꯕꯤꯁꯤꯡꯁꯦ. ꯉꯥꯎꯅꯗ꯭ꯔꯗꯤ ꯀꯩꯅꯣ? ꯈꯨꯜ ꯑꯁꯤꯒꯤ ꯃꯍꯥꯛꯅ ꯅꯤꯡꯊꯧꯅꯤ. ꯃꯉꯣꯟꯗ ꯂꯩꯔꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕ ꯁꯨꯃꯥꯏꯅꯅꯦ ꯃꯈꯣꯏꯁꯤꯡꯁꯨ ꯂꯣꯏꯅ ꯈꯜꯂꯤꯕꯅꯤ. ꯅꯤꯡꯊꯧ ꯑꯣꯏꯕꯗ ꯅꯠꯇꯦ, ꯃꯁꯛ ꯃꯇꯧ ꯍꯥꯏꯔ ꯀꯌꯥꯗ ꯆꯤꯡꯂꯦꯝꯅ ꯅꯤꯡꯊꯤꯖꯔꯤꯕ. ꯁꯤꯗꯕꯨ ꯀꯔꯝꯕ ꯂꯩꯁꯥꯕꯤꯅ ꯉꯥꯎꯔꯣꯏꯗꯧꯔꯤꯕꯅꯣꯕ? ꯑꯗꯨꯅꯦ ꯍꯥꯏꯁꯦ. ꯑꯗꯣ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯏꯅꯤꯡꯊꯧꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯎꯕꯤꯒꯗ꯭ꯔꯣ? ꯎꯕꯤꯒꯅꯤꯗ. ꯑꯩꯗꯤ ꯊꯥꯖꯔꯛꯇ꯭ꯔꯦꯗ ꯏꯇꯥ ꯅꯪꯕꯨ. ꯑꯗꯨꯝꯅ ꯊꯥꯖꯗꯕ ꯇꯧꯒꯅꯨ, ꯄꯨꯛꯅꯤꯡꯗ ꯊꯥꯖꯕ ꯊꯝꯃꯨ. ꯌꯦꯡꯉꯨꯇꯨ, ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯊꯣꯏꯅ ꯃꯁꯛ ꯃꯇꯧ ꯍꯦꯟꯅ ꯐꯖꯕ ꯀꯅꯥꯁꯨ ꯌꯥꯎꯗꯦ. ꯏꯕꯥꯅꯤꯕꯨ ꯍꯦꯟꯕ ꯀꯅꯥꯝꯇ ꯌꯥꯎꯗꯦ. ꯏꯕꯥꯅꯤꯅꯕꯨ ꯍꯦꯟꯅ ꯐꯖꯕꯒꯨꯝ ꯇꯧꯏ. ꯑꯗꯨꯕꯨꯗꯤ. ꯑꯗꯣ ꯃꯈꯣꯏꯁꯨ ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯥꯏꯅꯔꯤꯕ ꯁꯨꯃꯥꯏꯅ ꯍꯥꯏꯅꯔꯝꯒꯗꯣꯏꯅꯤ, ꯃꯈꯣꯏꯅ ꯍꯦꯟꯅ ꯐꯖꯩ ꯍꯥꯏꯗꯅ. ꯑꯩꯗꯤ ꯊꯥꯖꯕ ꯂꯩ, ꯏꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯗ ꯁꯣꯏꯗꯅ ꯌꯦꯡꯉꯛꯀꯅꯤ. ꯑꯗꯣ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯉꯥꯏꯅꯗꯨꯅ ꯂꯩꯔꯤꯕꯁꯦ, ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯅꯤꯡꯊꯧꯅ ꯂꯥꯛꯇ꯭ꯔꯤꯕ ꯃꯥꯜꯂꯤ. ꯂꯥꯛꯑꯝꯈꯤꯔꯣꯏꯌꯦ. ꯌꯥꯝ ꯊꯦꯡꯕꯁꯨ ꯑꯣꯏꯗꯦ. ꯁ꯭ꯋꯥꯏꯗ ꯆꯪꯁꯤꯜꯂꯒ ꯑꯣꯏꯅ ꯉꯥꯏꯔꯨꯔꯁꯦ. ꯍꯣꯏ. ꯑꯁꯨꯝꯅ ꯃꯈꯣꯏ ꯈꯨꯜ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯊꯧꯕꯗꯣ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫
ꯑꯗꯨꯕꯨ ꯃꯝꯁꯤꯜꯂꯛꯂꯕ ꯐꯥꯎꯕꯗ ꯅꯤꯡꯊꯧꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯗꯦ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯍꯟꯅꯕ ꯍꯧꯈ꯭ꯔꯦ ꯂꯥꯏꯖꯅ꯫ ꯂꯩꯁꯥꯕꯤ ꯑꯇꯩꯁꯨ ꯆꯠꯅꯕ ꯍꯧꯈ꯭ꯔꯦ꯫ ꯏꯕꯥꯅꯤꯁꯨ ꯆꯠꯅꯕ ꯇꯧꯔꯁꯤꯔꯥ? ꯅꯨꯃꯤꯠꯁꯨ ꯇꯥꯁꯜꯂꯛꯄꯁꯤꯗ ꯂꯥꯛꯀꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯂꯩꯍꯥꯎ ꯅꯨꯡꯉꯥꯏꯇꯅ ꯑꯩꯅꯗꯤ ꯂꯥꯛꯀꯅꯤꯅ ꯋꯥꯈꯜꯒꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯥꯛꯑꯒ ꯅꯪꯗ ꯅꯠꯇꯦ ꯏꯕꯦꯝꯃ, ꯑꯩꯁꯨꯅꯤ꯫ ꯑꯗꯣ ꯀꯩꯒꯤꯅꯣ ꯉꯁꯤ ꯏꯅꯤꯡꯊꯧꯅ ꯂꯥꯛꯇ꯭ꯔꯤꯁꯤꯕꯣ? ꯈꯪꯗꯦꯗ ꯑꯩꯁꯨ꯫ ꯑꯗꯣ ꯑꯁꯨꯝꯅ ꯍꯦꯛ ꯍꯦꯛ ꯂꯥꯛꯇꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯍꯥꯏꯕꯅꯤ꯫ ꯀꯩꯒꯤꯅꯣ ꯈꯪꯗꯦ, ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯂꯥꯛꯀꯦ ꯍꯥꯏꯗꯤ꯫ ꯃꯤ ꯅꯤꯡꯊꯧꯅꯤꯅ ꯀꯣꯅꯨꯡꯗ ꯊꯕꯛ ꯁꯣꯏꯗꯅ ꯆꯤꯜꯂꯝꯒꯅꯤ, ꯑꯗꯨꯒꯤꯅꯤ꯫ ꯑꯁ, ꯑꯩꯗꯤ ꯍꯣꯔꯦꯟ ꯇꯨꯝꯕꯒ ꯑꯃꯠꯇ ꯌꯥꯒꯗꯕ ꯃꯥꯟꯗꯦ꯫ ꯇꯨꯝꯃꯨ ꯏꯕꯦꯝꯃ, ꯅꯠꯇ꯭ꯔꯗꯤ ꯍꯌꯦꯡ ꯅꯁꯛꯇꯣ ꯑꯃꯨꯛ ꯊꯤꯖꯤꯟꯖꯈꯤꯖꯅꯤ꯫ ꯍꯣꯏꯅꯦ, ꯑꯗꯨꯁꯨ ꯆꯨꯝꯃꯤ꯫ ꯉꯁꯤ ꯂꯥꯛꯇꯕꯅꯤꯅ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯗ꯫ ꯉꯥꯏꯕꯗ ꯀꯟꯁꯤ, ꯍꯣꯠꯅꯕꯗ ꯀꯟꯁꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯗꯣ ꯐꯪꯗꯣꯏꯅꯤ ꯏꯕꯦꯝꯃ꯫ ꯅꯤꯡꯊꯧ ꯑꯃꯕꯨ ꯍꯦꯛꯇ ꯏꯔꯥꯏ ꯂꯥꯏꯅ ꯐꯪꯒꯗꯕ ꯅꯠꯇꯦꯀꯣ꯫ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯒ ꯌꯦꯡꯉꯨ, ꯂꯩꯔꯝꯂꯤꯕ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯣ, ꯃꯈꯣꯏꯗꯤ ꯀꯨꯏꯔꯕꯗꯒꯤ ꯉꯥꯏꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯏꯕꯥꯅꯤꯗꯤ ꯌꯦꯡꯉꯨ, ꯉꯁꯤ ꯈꯛꯇꯅꯤ ꯊꯣꯔꯛꯏꯁꯦ, ꯑꯗꯨꯅꯅꯦ ꯃꯇꯝ ꯈꯔꯗꯤ ꯍꯣꯠꯅꯕ ꯇꯥꯔꯦꯗꯅ꯫ ꯂꯩꯍꯥꯎ ꯃꯣꯃꯣꯟ ꯇꯧꯗꯨꯅ, ꯐꯔꯦ, ꯍꯌꯦꯡꯗꯤ ꯀꯩꯊꯦꯜ ꯆꯠꯇꯨꯅ ꯑꯩꯒꯤ ꯑꯄꯥꯝꯕꯁꯤꯡ ꯑꯗꯨ ꯂꯩꯔꯒꯦ, ꯑꯗꯨꯒ ꯂꯩꯔꯤꯕꯁꯤꯡꯗꯨ ꯁꯦꯠꯇꯨꯅ ꯁꯤꯗꯨꯅ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯂꯥꯛꯄ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯁꯤ꯫ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯂꯥꯛꯑꯅꯤ꯫ ꯑꯗꯨ ꯂꯥꯛꯑꯣ꯫ ꯅꯨꯃꯤꯠꯁꯨ ꯇꯥꯔꯕꯅꯤꯅ ꯆꯠꯂꯁꯤ꯫ ꯍꯣꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯩꯍꯥꯎ ꯃꯥꯅ ꯍꯜꯂꯛꯄꯗ ꯃꯃꯥꯇꯣꯝꯕꯤꯗꯨ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯁꯥꯏ ꯉꯜꯂꯤꯉꯩꯗꯒꯤ ꯆꯠꯈꯤꯕꯗꯨꯅ ꯍꯧꯖꯤꯛ ꯈꯛꯇꯗ ꯅꯨꯃꯤꯠ ꯇꯥꯔꯒ ꯆꯪꯂꯛꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯠꯇꯦ, ꯀꯩꯗꯧꯔꯒꯦꯕ? ꯀꯗꯥꯏꯗ ꯂꯩꯔꯨꯒꯦꯅꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯕꯣ? ꯏꯃꯥ, ꯅꯤꯡꯊꯧ ꯂꯥꯛꯄ ꯉꯥꯏꯔꯨꯕꯅꯤ꯫ ꯍꯩꯃꯥ, ꯀꯩꯅꯣꯅꯦ ꯏꯕꯦꯝꯃ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯏꯃꯥ, ꯑꯋꯥꯡꯒꯤ ꯄꯨꯈ꯭ꯔꯤꯗꯣ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯗꯣ ꯑꯗꯨꯝ ꯊꯣꯛꯂꯛꯏ, ꯂꯥꯛꯑꯦ ꯍꯥꯏ, ꯃꯥꯒꯤ ꯃꯅꯥꯏꯁꯤꯡꯒ꯫ ꯑꯗꯨꯒꯤ ꯊꯑꯣꯏꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗꯅꯦ ꯏꯅꯤꯡꯊꯧ ꯊꯣꯛꯂꯛꯄ ꯉꯥꯏꯔꯨꯕꯅꯤ꯫ ꯑꯁ, ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯄꯅꯤꯗ꯫ ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯃꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯃꯁꯨ ꯊꯣꯔꯛꯏ꯫ ꯑꯗꯨꯕꯨ ꯏꯀꯥꯏꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯅꯪꯕꯨ, ꯅꯃꯥꯏꯗꯨꯕꯨ? ꯀꯩꯗꯧꯕ ꯏꯀꯥꯏꯗꯣꯏꯅꯣ ꯏꯃꯥ? ꯑꯩꯒꯤꯗꯤꯅꯦ ꯏꯅꯤꯡꯊꯧ ꯐꯪꯉꯒ ꯂꯣꯏꯔꯦ꯫ ꯅꯈꯣꯏ ꯀꯅꯥꯝꯇꯅꯦ ꯍꯟꯅꯐꯥꯎ ꯌꯦꯡꯕꯤꯔꯛꯑꯣꯏꯀꯣ? ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯏꯃꯥ, ꯆꯤꯟꯗꯨꯡ ꯏꯟꯅꯕ ꯊꯕꯛ ꯌꯥꯝ ꯇꯧꯒꯅꯨꯕ, ꯑꯩ ꯁꯥꯎꯔꯛꯀꯅꯤꯀꯣ꯫ ꯆꯤꯟꯗꯨꯡ ꯏꯟꯅꯕ ꯍꯥꯏꯕ ꯅꯠꯇꯦ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ꯫ ꯏꯃꯥꯅꯗꯤ ꯅꯪꯅ ꯉꯁꯥꯏ ꯊꯣꯛꯈꯤꯕꯗꯨꯗ ꯑꯇꯩ ꯑꯇꯩ ꯋꯥꯈꯜꯒ ꯈꯜꯂꯨꯔꯤ, ꯑꯗꯨꯒ ꯑꯣꯏꯔꯣꯏꯗꯕ ꯊꯕꯛꯅꯤ ꯅꯈꯣꯏꯅ ꯇꯧꯔꯤꯕꯗꯣ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇꯅꯦ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ, ꯃꯇꯝ ꯃꯥꯡꯅꯅꯕ ꯊꯕꯛꯅꯤ ꯅꯈꯣꯏꯅ ꯇꯧꯔꯤꯕꯗꯣ꯫ ꯅꯨꯄꯤ ꯑꯉꯥꯡꯗ ꯌꯦꯡꯕꯤꯒꯗꯕ ꯅꯤꯡꯊꯧ ꯅꯠꯇꯦ, ꯃꯄꯥ ꯍꯥꯛꯇꯛꯇꯒꯤ ꯇꯧꯔꯛꯂꯕꯅꯤ꯫ ꯀꯣꯟꯅ ꯇꯥꯟꯖꯥ ꯆꯥꯕ ꯃꯇꯥꯡ ꯆꯥꯕ ꯃꯇꯝꯗꯅꯦ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯈꯟꯕ, ꯅꯨꯄꯤ ꯌꯦꯡꯕ ꯍꯥꯏꯗꯅ ꯃꯇꯥꯡ ꯇꯥꯟꯖꯥ ꯂꯥꯛꯄꯅꯤꯀꯣ꯫ ꯑꯗꯨꯃꯥꯏꯅ ꯃꯇꯝ ꯃꯥꯡꯕ ꯈꯣꯠꯄ ꯍꯥꯏꯒꯅꯨ ꯏꯃꯥ꯫ ꯀꯅꯥꯅ ꯈꯪꯕꯅꯣ, ꯂꯩꯔꯤꯕ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯏꯅꯤꯡꯊꯧꯅ ꯑꯄꯥꯝꯕ ꯑꯃ ꯌꯥꯎꯕꯁꯨ꯫ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯑꯩ ꯑꯣꯏꯔꯝꯕꯗꯤ ꯂꯥꯏꯕꯛ ꯐꯕꯤ ꯑꯣꯏꯗꯅ ꯏꯃꯥꯅ ꯑꯣꯏꯔꯣꯏ ꯍꯥꯏꯅ ꯁꯨꯝ ꯌꯨꯝꯁꯤꯗ ꯂꯩꯌꯣꯅ ꯍꯥꯏꯔꯒ ꯑꯩꯕꯨ ꯄꯣꯛꯄ ꯄꯥꯕꯒꯨꯝꯕ ꯅꯨꯄꯥ ꯑꯃꯗ ꯂꯩꯌꯣ ꯍꯥꯏꯔꯕ? ꯑꯗꯨꯒ ꯏꯃꯥꯗꯧꯅ ꯋꯥꯔꯒ ꯆꯔꯥ ꯍꯦꯟꯗꯦ ꯈꯛꯇ ꯈꯥꯛꯄ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨꯗ ꯏꯃꯥꯒꯤ ꯂꯩꯍꯥꯎ, ꯏꯃꯥ, ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯄꯨꯟꯁꯤꯗꯣ ꯄꯥꯝꯗꯦ꯫ ꯑꯁꯨꯝꯅ ꯋꯥꯅ ꯍꯤꯡꯕꯁꯦ ꯑꯩ ꯌꯥꯝ ꯋꯥꯏ, ꯅꯤꯡꯕꯁꯨ ꯑꯃꯠꯇ ꯊꯨꯡꯗꯕ, ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯂꯩꯕ ꯄꯥꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯏꯅꯤꯡꯊꯧꯗ ꯂꯩꯔꯒꯗꯤ ꯅꯆꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯕꯗꯣ ꯏꯃꯥꯁꯨ ꯑꯝꯇ ꯈꯟꯗꯨꯅ ꯌꯦꯡꯉꯨ꯫ ꯑꯩ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯦ ꯏꯃꯥꯁꯨ ꯑꯗꯨꯝ ꯌꯥꯎꯔꯗꯕꯅꯤ꯫ ꯏꯃꯥꯕꯨ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯑꯗꯨꯒꯨꯝꯕ ꯄꯨꯟꯁꯤꯗꯨꯗ ꯂꯩꯔꯤꯕꯗꯨꯕꯨ ꯍꯩꯅꯕ꯭ꯔꯕ? ꯅꯨꯡꯉꯥꯏꯅ ꯍꯤꯡꯕꯁꯨ ꯇꯝꯁꯤ꯫ ꯇꯣꯝꯕꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ, ꯌꯥꯔꯦ, ꯏꯆꯥꯗꯤ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤꯅ ꯌꯥꯝꯅ ꯍꯩꯔꯦ, ꯌꯥꯝꯅ ꯈꯪꯂꯦ꯫ ꯏꯃꯥ ꯋꯥ ꯉꯥꯡꯂꯣꯏ, ꯅꯁꯥꯅ ꯅꯇꯣꯝꯇ ꯑꯗꯨꯝ ꯈꯪꯖꯔꯛꯀꯅꯤ꯫ ꯌꯦꯡꯉꯣꯏ, ꯏꯃꯥ ꯂꯩꯅꯥꯆꯣꯝ ꯁꯦꯝꯒꯗꯕ ꯊꯕꯛ ꯌꯥꯝꯅ ꯌꯥꯝꯃꯤ, ꯉꯁꯥꯏꯗꯒꯤ ꯂꯣꯏꯁꯤꯟꯕ ꯉꯝꯗꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯅꯪ ꯑꯃꯨꯛ ꯍꯜꯂꯛꯇꯕꯗꯨꯗꯅꯦ ꯏꯃꯥ ꯆꯥꯛ ꯊꯣꯡꯕ ꯑꯃꯨꯛ ꯆꯪꯕꯅꯤ꯫ ꯍꯌꯦꯡꯁꯨ ꯉꯟꯇꯥꯅ ꯍꯧꯒꯠꯂꯒ ꯆꯠꯀꯗꯕ ꯑꯣꯏꯕꯅꯤꯅ ꯆꯥꯛ ꯊꯣꯡꯂꯒ ꯂꯩꯔꯗꯤꯅꯦ ꯌꯥꯝꯅ ꯊꯦꯡꯕ ꯇꯥꯔꯦ, ꯂꯣꯏꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯅꯪꯅ ꯈꯔ ꯃꯇꯦꯡ ꯄꯥꯡꯉꯨ ꯍꯥꯏꯕꯁꯨ ꯌꯥꯗꯕꯅꯤꯅ ꯆꯥꯛꯁꯦ ꯅꯪ ꯊꯣꯡꯍꯧꯔꯣ, ꯏꯃꯥꯅꯦ ꯂꯩꯅꯥꯆꯣꯝ ꯁꯦꯝꯃꯨꯔꯒꯦ꯫ ꯑꯁ, ꯉꯝꯃꯔꯣꯏ ꯏꯃꯥ, ꯑꯩ ꯋꯥꯈꯜ ꯈꯜꯂꯒ ꯇꯨꯝꯃꯨꯔꯗꯕꯅꯤ꯫ ꯑꯩ ꯉꯁꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯍꯩꯃꯥ, ꯅꯪꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯗꯨꯒ ꯏꯃꯥꯒꯤ ꯊꯕꯛꯁꯤꯒ ꯀꯅꯥꯅ ꯍꯦꯟꯅ ꯂꯨꯒꯦ? ꯑꯁ ꯏꯃꯥ, ꯅꯆꯥꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯗ ꯊꯨꯒꯥꯏꯕꯤꯔꯛꯀꯅꯨꯀோ, ꯍꯣꯔꯦን ꯆꯥꯛ ꯂꯣꯏꯔꯒ ꯀꯧꯔꯛꯑꯣ꯫ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯂꯩꯍꯥꯎꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯇꯣꯝꯕꯤ ꯃꯇꯣꯝꯇ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯃꯥ, ꯑꯩꯒꯁꯦ ꯈꯤꯇ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯌꯥꯕꯅꯤ, ꯋꯥꯈꯜ ꯑꯃꯗ ꯑꯗꯨꯝ ꯇꯥꯎꯔꯒ ꯂꯩꯕ꯫ ꯈꯪꯗ꯭ꯔꯦꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ꯫
ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯖꯒ ꯂꯩꯍꯥꯎꯒꯗꯨ ꯀꯩꯊꯦꯜ ꯀꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯍꯥꯎ ꯃꯥꯒꯤ ꯑꯄꯥꯝꯕꯁꯤꯡ ꯑꯗꯨ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯖꯅ "ꯈꯔ ꯂꯩꯕꯁꯤꯅ ꯄꯦꯟꯗ꯭ꯔꯤꯕꯣ ꯅꯪꯕꯣ? ꯁꯦꯜ ꯈꯔ ꯂꯦꯝꯃꯤꯌꯦ, ꯁꯤꯁꯦ ꯂꯩꯊꯣꯛꯈꯤꯒꯦ ꯇꯧꯕꯅꯤ, ꯍꯌꯦꯡ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯄꯗ ꯁꯤꯟ ꯁꯦꯠꯅꯕ꯫ ꯑꯗꯣ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯌꯨꯔꯥ?" "ꯀꯩ ꯋꯥꯅꯣ ꯍꯥꯏꯌꯨꯅꯦ." "ꯑꯗꯨꯕꯨꯔꯣ, ꯉꯁꯥꯏꯗꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯒꯤꯗ ꯅꯈꯣꯏ ꯏꯃꯥꯗꯣ ꯂꯥꯛꯑꯝꯃꯤ." "ꯑꯩꯈꯣꯏ ꯃꯥꯕꯣ?" "ꯉꯁꯥꯏ ꯑꯌꯨꯛ ꯊꯕꯛ ꯑꯃ ꯆꯠꯅꯤꯅ ꯆꯠꯈꯤꯕꯗꯣ ꯑꯗꯨ ꯑꯣꯏꯔꯝꯃꯅꯤ." "ꯁꯦꯜ ꯄꯨꯒꯦ ꯍꯥꯏꯅ ꯍꯥꯏ, ꯑꯗꯨꯒ ꯅꯈꯣꯏ ꯏꯃꯥꯅ ꯁꯦල් ꯄꯨꯈꯤꯕꯅꯤ꯫ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯅꯪꯒꯤ ꯁꯤ ꯂꯩꯅꯅꯕ ꯄꯨꯕ ꯃꯥꯜꯂꯦ ꯅꯣꯏ ꯏꯃꯥꯅ." ꯂꯩꯍꯥꯎ ꯀꯩꯁꯨ ꯈꯟꯗꯅ "ꯑꯗꯨꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯃꯅꯤ꯫ ꯑꯗꯣ ꯅꯪꯕꯨ ꯅꯨꯡꯉꯥꯏꯇꯕꯒ ꯑꯝꯇ ꯐꯥꯎꯗ꯭ꯔꯣ?" "ꯑꯦ, ꯀꯩꯒꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯗꯣꯏꯕ? ꯅꯈꯣꯏ ꯏꯃꯥꯅ ꯁꯦꯜ ꯄꯨꯕꯒꯤ." "ꯀꯩꯗꯧꯕꯩ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯗꯣꯏꯅꯣꯍꯦ? ꯐꯥꯎꯗꯦꯗ꯫ ꯁꯦꯜ ꯄꯨꯕꯕꯨ ꯀꯩꯅꯣ, ꯑꯗꯨꯝ ꯁꯤꯡꯒꯗꯕ ꯂꯩꯔꯕꯗꯨꯕꯨ." "ꯑꯗꯣ ꯅꯪꯅ ꯁꯤꯡꯗꯣꯏꯔꯣ?" "ꯅꯠꯇꯦꯗ, ꯑꯩꯈꯣꯏ ꯃꯥꯅ ꯃꯥꯏꯅ ꯑꯗꯨꯝ ꯁꯤꯡꯖꯖꯅꯤ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯩꯍꯥꯎꯒꯤ ꯄꯣꯠꯆꯩ ꯀꯌꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯣꯏꯔꯕꯗ ꯂꯥꯏꯖꯅ "ꯑꯗꯨꯗꯤ ꯂꯩꯒꯗꯕ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯣ?" "ꯂꯣꯏꯔꯦ꯫ ꯑꯗꯨꯗꯤ ꯆꯠꯅꯕ ꯇꯧꯔꯁꯤꯔꯥ?" "ꯉꯥꯏꯈꯣ, ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯝꯈꯤꯁꯤ." "ꯀꯩꯒꯤꯅꯣ? ꯀꯩ ꯍꯥꯏꯔꯝꯒꯦ ꯍꯥꯏꯅꯣ?" "ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯊꯣꯡꯅꯅꯕ ꯏꯟꯖꯥꯡ ꯈꯤꯇ ꯂꯧꯈꯤꯒꯦ ꯇꯧꯕꯅꯤ." "ꯑꯦ, ꯅꯣꯏ ꯃꯥꯅ ꯌꯣꯟꯕꯗꯤ ꯅꯥꯆꯣꯝ ꯅꯠꯇ꯭ꯔꯣ?" "ꯃꯥꯅꯤ꯫ ꯑꯗꯨꯒ ꯏꯟꯖꯥꯡꯅ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ?" "ꯑꯩꯈꯣꯏ ꯃꯥꯒꯤ ꯊꯪꯅꯕꯗꯒꯤ ꯂꯧꯍꯟꯗꯣꯏꯅꯤ." "ꯑꯣ, ꯇꯨ, ꯅꯣꯏ ꯃꯥꯗꯤ ꯑꯥ ꯂꯩꯔꯤ. ꯂꯥꯛꯑꯣ ꯆꯪꯉꯨꯔꯁꯦ." ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯂꯩꯍꯥꯎꯅ "ꯏꯃꯥ." "ꯍꯩꯃꯥ, ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥꯒꯤ ꯅꯥꯛꯇꯒꯤ ꯏꯟꯖꯥꯡ ꯂꯧꯒꯦꯅ ꯆꯪꯉꯛꯏꯅꯦ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯊꯣꯡꯅꯕ." ꯍꯣꯏ, ꯏꯃꯥ ꯄꯤꯒꯦ." ꯃꯃꯥ ꯇꯣꯝꯕꯤ ꯃꯈꯥ ꯇꯥꯔꯛꯇꯨꯅ "ꯏꯆꯥꯒꯤ ꯑꯄꯥꯝꯕꯁꯤꯡꯗꯨꯕꯨ ꯂꯩꯔꯕꯣ?" "ꯍꯣꯏ ꯏꯃꯥ, ꯂꯣꯏ ꯂꯩꯔꯦ." ꯐꯔꯦ, ꯏꯆꯥꯒꯤ ꯑꯄꯥꯝꯕꯁꯤꯡ ꯑꯗꯨ ꯂꯩꯔꯗꯤ." ꯂꯥꯏꯖ ꯂꯩꯍꯥꯎꯗ ꯆꯤꯔꯣꯜ ꯇꯧꯔꯛꯂꯝꯃꯤ꯫ ꯂꯩꯍꯥꯎꯁꯨ ꯇꯞꯅ "ꯅꯣꯏ ꯃꯥꯁꯦ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯌꯥꯝ ꯋꯥꯔꯝꯒꯗꯕ ꯃꯥꯜꯂꯤ." ꯇꯟꯖꯥ ꯑꯗꯨꯗ ꯃꯐꯝ ꯑꯗꯨ ꯀꯣꯏꯂꯥꯡ ꯂꯥꯡꯏ꯫ ꯏꯅꯤꯡꯊꯧ ꯂꯥꯛꯂꯦ ꯍꯥꯏꯅ ꯂꯩꯍꯥꯎꯅ "ꯀꯩꯅꯣ ꯃꯌꯥꯝꯅ ꯏꯔꯥꯡ ꯂꯥꯡꯅꯔꯤꯁꯤꯕꯣ?" "ꯂꯩꯍꯥꯎ, ꯇꯨ ꯑꯥꯗ ꯌꯦꯡꯉꯣ, ꯑꯥꯗꯒꯤ ꯁꯒꯣꯜ ꯊꯧꯗꯨꯅ ꯂꯥꯛꯏꯁꯦ ꯏꯅꯤꯡꯊꯧꯅꯦ." ꯂꯩꯍꯥꯎ ꯃꯁꯥꯗꯣ ꯏꯔꯥꯡ ꯂꯥꯡꯅ "ꯑꯌꯥ, ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ?" "ꯑꯗꯨꯒꯤꯅꯦ ꯏꯕꯦꯝꯃ, ꯃꯌꯥꯝ ꯑꯃ ꯂꯥꯡꯅꯔꯤꯁꯦ." "ꯑꯁ, ꯌꯥꯝ ꯊꯥꯖꯗꯅ." "ꯏꯅꯤꯡꯊꯧꯁꯦ ꯁꯒꯣꯜ ꯑꯁꯤꯗꯒꯤ ꯀꯨꯝꯊꯈ꯭ꯔꯦ." "ꯀꯩꯒꯤꯅꯣ ꯏꯅꯤꯡꯊꯧꯅ ꯑꯁꯨꯛ ꯌꯥꯝꯅ ꯆꯤꯡ ꯂꯦꯝꯅ ꯐꯖꯔꯤꯕꯁꯤꯕꯣ?" "ꯂꯥꯏꯖꯥ, ꯑꯩꯁꯨ ꯅꯤꯡꯊꯧ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ. ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦ. ꯅꯪ ꯈꯛꯇ ꯅꯠꯇꯦ ꯏꯕꯦꯝꯃ, ꯑꯩꯅ ꯅꯤꯡꯊꯧꯒꯤ ꯇꯂꯣꯏꯕ ꯐꯪꯂꯕ. ꯑꯁ, ꯑꯩꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯒꯗꯕ. ꯏꯆꯥꯒꯁꯦ ꯃꯁꯛ ꯌꯥꯝꯅ ꯐꯖꯒꯗꯕ ꯃꯥꯜꯂꯤ." "ꯏꯁ, ꯋꯥꯈꯜꯒꯗꯤ ꯅꯪꯁꯨ." ꯂꯥꯏꯖꯅ "ꯑꯩꯅ ꯈꯟꯖꯔꯤꯕ ꯅꯤꯡꯖꯔꯤꯕꯁꯤꯡ ꯑꯁꯦ ꯊꯨꯡꯂꯕꯗꯤ ꯐꯈ꯭ꯔꯅꯤꯗ." ꯂꯥꯏꯖ ꯈꯔ ꯍꯔꯥꯎꯅ "ꯀꯩꯅꯣ ꯂꯩꯍꯥꯎ, ꯏꯅꯤꯡꯊꯧꯁꯦ ꯁꯣꯝꯗ ꯆꯪꯉꯛꯏ." ꯂꯩꯍꯥꯎ ꯄꯥꯈꯠꯅ "ꯀꯩꯅꯣ ꯏꯅꯤꯡꯊꯧꯅ ꯁꯣꯝꯗ ꯆꯪꯉꯛꯏꯁꯤꯕꯣ? ꯀꯃꯥꯏꯅ ꯇꯧꯅꯤ?" "ꯑꯁ, ꯑꯩꯗꯤ ꯌꯥꯝ ꯍꯔꯥꯎꯏ. ꯃꯥꯒꯤꯁꯦ ꯅꯣꯏ ꯃꯥꯗꯒꯤ ꯄꯣꯠꯆꯩ ꯂꯩꯒꯗꯕ ꯃꯥꯜꯂꯤ. ꯀꯃꯥꯏꯅ ꯇꯧꯅꯤ? ꯌꯥꯝ harawi. ꯑꯁ, ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯂꯩꯕꯁꯤꯗ ꯊꯑꯣꯏꯅ ꯆꯪꯉꯛꯏ ꯖꯥꯠꯂꯣ?" ꯂꯩꯍꯥꯎ ꯈꯔ ꯄꯥꯈꯠꯅ ꯂꯥꯏꯖꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ "ꯂꯥꯏꯖ, ꯂꯥꯛꯑꯣ ꯆꯠꯂꯁꯤ." "ꯀꯩꯅꯣ ꯅꯪ ꯅꯣꯡ ꯇꯧꯔꯤꯁꯤꯅ? ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯕ." "ꯀꯩꯅꯣ ꯏꯅꯤꯡꯊꯧ ꯆꯪꯉꯛꯑꯒ ꯆꯠꯂꯁꯤ ꯍꯥꯏꯁꯤꯕꯣ? ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯅꯠꯇ꯭ꯔꯣ ꯉꯥꯏꯔꯤꯁꯦ? ꯉꯥꯎꯔꯕꯣ ꯀꯩꯅꯣ ꯅꯪꯕꯣ? ꯂꯥꯛꯑꯣ ꯍꯥꯏꯕꯅꯤꯃꯤ ꯅꯪꯕꯣ." "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯁꯦꯁꯦ ꯏꯟꯁꯥꯡ ꯍꯥꯏꯕꯗꯣ." ꯂꯩꯍꯥꯎ ꯃꯃꯥꯅ ꯄꯤꯔꯛꯂꯤꯕꯗꯨ ꯂꯧꯗꯨꯅ "ꯏꯃꯥ, ꯑꯩ ꯆꯠꯂꯒꯦ. ꯏꯅꯤꯡꯊꯧ ꯆꯪꯉꯛꯏꯁꯦ ꯑꯩꯁꯦ ꯏꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯕ ꯌꯥꯔꯣꯏꯀꯣ?" "ꯏꯃꯥꯒꯤ ꯏꯕꯦꯝꯃ." ꯂꯩꯍꯥꯎ ꯃꯥꯅ ꯅꯝꯗꯅ ꯂꯥꯏꯖꯕꯨ ꯆꯤꯡꯗꯨꯅ ꯄꯨꯔꯒ ꯆꯠꯈꯤ꯫ ꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯑꯣꯡꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯃꯨꯔꯨꯝ ꯁꯣꯜꯍꯧꯏ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯃꯃꯥ ꯑꯩꯒꯤ ꯏꯌꯣꯡꯁꯤꯗ ꯏꯀꯥꯏꯔꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦ. ꯃꯃꯥ ꯑꯩꯅ ꯑꯣꯏꯔꯤꯕꯁꯦ ꯑꯣꯏꯅꯤꯡꯗꯨꯅ ꯑꯣꯏꯕꯗꯤ ꯅꯠꯇꯦꯀꯣ. ꯏꯆꯥ ꯅꯪꯒꯤꯗꯃꯛꯇ ꯏꯃꯥꯅ ꯉꯝꯅꯅꯕ ꯍꯣꯠꯅꯔꯤꯕꯁꯦ ꯏꯇꯣꯝꯇ ꯑꯣꯏꯔꯝꯂꯕꯗꯤ ꯅꯍꯥꯟꯅ ꯁꯤꯖꯔꯝꯂꯕꯁꯨ ꯌꯥꯔꯕꯅꯤ. ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥ ꯅꯪꯒꯤꯗꯃꯛ ꯈꯜꯂꯒ ꯑꯋꯥꯕ ꯄꯨꯝꯅꯃꯛ, ꯏꯀꯥꯏꯕ ꯄꯨꯝꯅꯃꯛ ꯈꯥꯡꯗꯨꯅ ꯂꯩꯔꯤꯕꯅꯤꯀꯣ. ꯑꯗꯨꯕꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯑꯩꯕꯨ ꯅꯪꯒꯤ ꯅꯃꯥꯅꯤ ꯍꯥꯏꯕꯗ ꯏꯀꯥꯏꯔꯕꯣꯏ?" ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯑꯣꯡꯗꯨꯗ ꯇꯣꯝꯕꯤꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯅꯤꯡꯊꯧ ꯊꯧꯕꯁꯨ ꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇꯗꯤ ꯆꯪꯉꯛꯇꯦ. ꯃꯥꯒꯤ ꯅꯥꯀꯜꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯑꯍꯜ ꯑꯃꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯆꯪꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯂꯥꯏꯖꯅ "ꯀꯩꯅꯣ ꯂꯩꯍꯥꯎ, ꯅꯪ ꯇꯧꯏꯗꯨꯕꯣ? ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯀꯃꯥꯏꯅ ꯏꯅꯤꯡꯊꯧꯒ ꯎꯅꯗꯣꯏꯅꯣ ꯅꯪꯕꯣ? ꯀꯩꯗꯧꯔꯒꯦ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯍꯥꯏꯕꯕꯣ? ꯑꯁ,
ꯇꯟꯖꯥ ꯐꯪꯉꯀꯥꯟꯁꯤꯗ ꯏꯅꯤꯡꯊꯧꯗꯣ ꯍꯦꯛ ꯎꯅꯍꯧꯗꯦꯗ ꯅꯪ ꯁꯤꯗꯤꯕ ꯅꯪꯅ ꯍꯦꯛ ꯆꯤꯡꯗꯅ ꯂꯣꯏꯅ ꯈꯨꯗꯣꯡꯆꯥꯕꯁꯦ ꯃꯥꯡꯍꯜꯂꯤ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯀꯣ ꯑꯩꯈꯣꯏ ꯎꯕꯒꯤꯅꯤ ꯏꯅꯤꯡꯊꯧꯅ ꯆꯪꯉꯛꯏꯗꯣ ꯃꯥꯒꯤꯗꯣ ꯑꯩꯔ ꯅꯪꯅ ꯑꯃ ꯄꯥꯝꯂꯝꯒꯗꯕ ꯃꯥꯜꯂꯤ ꯑꯁ ꯑꯩ ꯌꯥꯝ ꯄꯦꯟꯗꯦꯀꯣ ꯑꯃꯨꯛꯀ ꯆꯧꯁꯤ ꯂꯥꯛꯑꯣ ꯑꯝꯇ ꯇꯞꯊꯧ ꯀꯩꯗꯧꯔꯒꯦ ꯑꯩꯅ ꯅꯪ ꯆꯤꯡꯊꯣꯔꯒ ꯄꯨꯊꯣꯔꯛꯏꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯕꯅꯤ ꯀꯃꯥꯏꯅꯅꯣꯕ ꯐꯔꯤꯁꯦ ꯑꯩꯈꯣꯏꯕꯨ ꯏꯅꯤꯡꯊꯧꯅ ꯎꯈ꯭ꯔꯗꯤ ꯍꯧꯖꯤꯛ ꯎꯅꯗ꯭ꯔꯕꯁꯨ ꯑꯗꯨꯝ ꯊꯤꯔꯛꯀꯗꯕ ꯂꯩꯔꯦ ꯑꯄꯪꯕꯤ ꯊꯤꯔꯛꯀꯅꯤ ꯍꯥꯏꯕꯕꯨꯗꯤ ꯈꯪꯉꯤ ꯑꯗꯣ ꯍꯧꯖꯤꯛ ꯎꯅꯍꯧꯕꯁꯨ ꯌꯥꯏꯗꯅ 이마기 비범두다 가만히 우나도이노 그대우에게 이마기 비범나 이닝턱이 머망대 이카이자도 그대우 이카이자도이바 아스 아이코이 마기 마차니 칸크르디 이카이도 능바 호이네 춤이네 얌 춤바네바 아스 아이디 와칼라마 칼로레드나 너는 징토락버세 얌 파리 시금바세 낭디 깸다 칸다바니 가이디 칸도이노 ngahaktuda adumbagi wakhalga amta khandida aidi 이닝ꯊꯧꯗꯣ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯒ ꯂꯩꯔꯒ ꯌꯥꯔꯦ ꯉꯥꯎꯅꯤ ꯅꯪ ꯑꯗꯣ ꯍꯣꯔꯦꯟꯗꯤ ꯐꯖꯅ ꯀꯦꯊꯔꯒ ꯊꯣꯛꯑꯁꯦ ꯑꯗꯨꯅ ꯌꯨꯝꯗ ꯊꯨꯅ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯂꯩꯍꯥꯎꯗꯤ ꯑꯗꯨꯃꯛ ꯏꯔꯥꯡ ꯑꯃꯗ ꯅꯨꯡꯇꯤꯒꯤ ꯏꯁꯤꯡ ꯁꯣꯛꯄꯅꯤ ꯍꯥꯏꯅ ꯆꯠꯂꯝꯃꯤ ꯅꯨꯡꯇꯤꯒꯤ ꯀꯦꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯃꯥꯒꯤ ꯃꯇꯦꯡ ꯈꯖꯤꯛ ꯐꯥꯎꯕ ꯄꯥꯡꯅꯤ ꯍꯥꯏꯕ ꯈꯪꯂꯝꯗꯦ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯃꯃꯥꯅ ꯐꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯍꯥꯏꯔꯒꯁꯨ ꯂꯩꯍꯥꯎ ꯃꯥꯅ ꯇꯥꯁꯤꯟꯅꯔꯝꯗꯦ ꯑꯗꯨꯃꯛ ꯃꯥꯒꯤ ꯋꯥꯈꯜ ꯑꯃꯗ ꯁꯪꯁꯥꯔ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯑꯍꯜ ꯂꯩꯅꯥ ꯑꯣꯏꯅ ꯇꯣꯝꯕꯤꯁꯨ ꯃꯁꯥ ꯉꯝꯂꯛꯇꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯁꯨꯖꯤꯜꯂꯛꯂꯦ ꯈꯤꯇꯪ ꯍꯧꯔꯛꯄꯗꯗꯤ ꯅꯝꯗꯨꯅ ꯃꯥꯁꯨ ꯊꯕꯛ ꯑꯗꯨꯃꯛ ꯇꯧꯁꯤꯜꯂꯝꯃꯤ ꯃꯇꯣꯝꯇ ꯍꯤꯗꯥꯛ ꯁꯦꯝꯂꯒ ꯆꯥꯔꯒ ꯐꯔꯛꯀꯅꯤ ꯍꯥꯏꯅ ꯌꯨꯝ ꯑꯗꯨꯗ ꯁꯦꯝꯕ ꯍꯤꯗꯥꯛꯁꯨ ꯆꯥꯔꯝꯃꯤ ꯃꯃꯥꯅ ꯑꯕꯗꯨ ꯂꯩꯍꯥꯎꯗꯤ ꯊꯣꯏꯅ ꯋꯥꯈꯜ ꯋꯥꯕ ꯄꯣꯛꯂꯝꯗꯦ ꯅꯨꯃꯤꯠ ꯆꯨꯞꯄ ꯅꯤꯡꯊꯧꯒꯤ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯈꯖꯤꯛꯇꯒꯤ ꯇꯣꯝꯕꯤ ꯑꯅꯥꯕ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯂꯩꯍꯥꯎꯗꯨ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯅꯅꯕ ꯀꯦꯗꯨꯅ ꯂꯩ ꯃꯃꯥ ꯇꯣꯝꯕꯤꯗꯨ ꯉꯝꯗ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ 이마기 ꯏꯕꯦꯝꯃ ꯀꯩ ꯍꯥꯏꯒꯦ 이마ꯁꯦ 이사ꯁꯦ ꯉꯝꯗꯕ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯑꯦ ꯇꯧꯔꯤꯁꯦ 이마 이사ꯁꯦ ꯋꯥꯕꯅ ꯀꯔꯤꯅꯣꯃ ꯇꯧꯔꯦꯅꯦꯍꯦ ꯑꯁ ꯑꯩꯅ ꯅꯁꯥ ꯉꯝꯗ꯭ꯔꯗꯤ ꯀꯩꯊꯦꯜ ꯊꯣꯛꯎꯔꯅꯨꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯝ ꯅꯝꯗꯅ ꯊꯣꯛꯆꯜꯂꯤ ꯈꯔ ꯅꯥꯕ ꯍꯧꯔꯛꯄꯗꯨꯗ ꯐꯖꯅ ꯄꯣꯊꯥꯔꯒ ꯂꯩꯔꯗꯤ ꯅꯍꯥꯟꯅ ꯐꯔꯣꯏꯗ꯭ꯔꯕ ꯑꯅꯝ ꯀꯟꯗꯨꯅ ꯄꯪꯆꯠꯇ ꯆꯠꯁꯤꯜꯂꯒ ꯍꯥꯏ ꯆꯠꯇ꯭ꯔꯕꯗꯤ ꯆꯔꯥ ꯍꯦꯟꯕ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯅꯥꯕꯗꯨꯒ ꯀꯅꯥꯅ ꯍꯦꯟꯅ ꯂꯨꯒꯦ ꯅꯪꯗꯤ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤ ꯈꯪꯕ꯭ꯔꯣ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ 이닝ꯊꯧ ꯍꯥꯏꯅ ꯆꯠꯂꯒ ꯂꯩꯔꯤ ꯇꯣꯝꯕꯤ ꯁꯣꯔꯗꯨ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯉꯁꯤꯗꯤ 이마ꯁꯦ 이사 ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯪ ꯆꯠꯈ꯭ꯔꯅꯨ 이마 ꯀꯩꯅꯣꯝ ꯇꯧꯔꯤ ꯁꯣꯔ ꯍꯣꯟꯕꯁꯦ ꯌꯥꯝ ꯋꯥꯏꯅꯦꯍꯦ ꯏꯕꯦꯝꯃ 이마 ꯀꯩꯁꯨ ꯇꯧꯔꯣꯏ ꯌꯦꯡꯉꯣꯏ ꯈꯨꯟ ꯊꯪꯅꯕꯗ ꯑꯃꯥꯏꯕꯗꯣ ꯑꯝꯇ ꯀꯧꯔꯒ ꯌꯦꯡꯍꯟꯗ꯭ꯔꯕꯗꯤ 이마ꯒꯤ ꯐꯤꯕꯝꯁꯦ ꯌꯥꯒꯗꯕ ꯃꯥꯟꯗꯦꯅꯦ ꯅꯪꯕꯣ 이마 ꯀꯩꯁꯨ ꯇꯧꯔꯣꯏꯕ ꯄꯪꯈꯟꯗꯁꯨ ꯈꯟꯖꯤꯟꯒꯅꯨ ꯍꯩ 이마ꯒꯤ ꯍꯛꯆꯥꯡꯁꯦ ꯅꯍꯥ ꯃꯈꯩꯒ ꯃꯥꯟꯅꯗꯕ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯏꯅꯦꯍꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯕꯣ ꯉꯔꯥꯡꯗꯒꯤꯅꯤ ꯏꯁꯥꯁꯦ ꯈꯪꯁꯣꯟ ꯁꯣꯟꯊꯔꯒ ꯀꯔꯤꯅꯣꯃ ꯇꯧꯔꯛꯂꯤꯕꯁꯦ 이마 이사ꯁꯦ 이징ꯗ ꯆꯤꯛꯅꯩ ꯈꯨꯋꯥ ꯆꯥꯗꯅ ꯋꯥꯏꯅꯦꯍꯦ ꯅꯪꯕꯣ ꯑꯗꯣ 이마 ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯁꯤꯗꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯈꯨꯟ ꯊꯪꯅꯕꯗ ꯆꯠꯂꯒ ꯑꯃꯥꯏꯕ ꯀꯧꯔꯨꯗꯣꯏꯅꯣꯕ ꯍꯜꯂꯛꯄꯗꯁꯨ ꯅꯨꯃꯤꯠꯇꯤ ꯃꯌꯨꯝ ꯆꯪꯈ꯭ꯔꯅꯤ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯅꯤ ꯑꯗꯨꯅ 이마 ꯍꯌꯦꯡ ꯑꯣꯏꯅ ꯀꯧꯕꯅ ꯐꯠꯇ꯭ꯔꯣ ꯍꯩ ꯌꯦꯡꯉꯨ 이마 ꯍꯌꯦꯡꯒ ꯑꯃꯨꯛ ꯉꯥꯏꯕ ꯉꯝꯃꯔꯣꯏ ꯁꯣꯔ ꯍꯣꯟꯕ ꯌꯥꯝꯅ ꯋꯥꯔꯦ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯇꯧꯗꯨꯅ ꯑꯃꯨꯛꯇ ꯀꯧꯍꯜꯂꯨꯆꯣ ꯍꯣꯏ 이마 ꯑꯗꯨꯗꯤ ꯑꯩ ꯃꯤ ꯍꯥꯏꯔꯨꯈꯤꯒꯦ ꯈꯔ ꯊꯨꯔꯣ ꯉꯁꯤꯗꯤꯅꯦ ꯅꯪꯒꯤ ꯆꯠꯄꯗꯨ ꯆꯠꯂꯨꯔꯅꯨꯀꯣ ꯑꯁꯨꯝꯅ ꯂꯩꯍꯥꯎꯗꯨ ꯊꯣꯛꯈ꯭ꯔꯦ ꯇꯣꯝꯕꯤꯅ ꯋꯥꯅ ꯁꯣꯔ ꯍꯣꯟꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯂꯩꯍꯧꯔꯤ ꯂꯩꯍꯥꯎꯅ ꯊꯣꯡꯒꯥꯜ ꯌꯧꯔꯛꯄꯗ ꯂꯥꯏꯖꯒ ꯊꯦꯡꯅꯔꯝꯃꯤ ꯀꯩꯅꯣꯗꯤ ꯌꯥꯝ ꯀꯨꯏꯔꯤꯗꯨꯕꯣ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯅꯪ ꯉꯥꯏꯕꯗ ꯁꯤꯗꯣꯔꯦ ꯑꯁ ꯌꯥꯗꯗꯣꯏꯅꯦꯕ ꯅꯪꯕꯣ ꯁꯣꯝꯗꯅ 이닝ꯊꯧ ꯂꯥꯛꯍꯧꯔꯦ ꯍꯥꯏ ꯍꯩꯃꯥ ꯑꯁꯦꯡꯕꯩꯔꯣ ꯑꯩꯈꯣꯏ ꯌꯨꯝꯊꯪꯅꯕꯒꯤ ꯑꯉꯥꯡꯗꯨꯅ ꯍꯥꯏꯔꯝꯕꯅꯤ ꯑꯁ ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯀꯦꯔꯒ ꯂꯩꯔꯨꯏꯅꯤ ꯅꯪꯁꯤꯗꯤꯕ ꯍꯟꯕꯨ ꯍꯜꯂꯝꯒꯗꯧꯔꯝꯃꯅꯤ ꯂꯥꯏꯖ ꯄꯥꯈꯠꯅ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯊꯨꯅ ꯆꯠꯂꯁꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯆꯠꯂꯝꯃꯤ ꯂꯩꯍꯥꯎꯗꯤ ꯉꯥꯏꯍꯥꯛꯀꯤ ꯏꯔꯥꯡ ꯑꯗꯨꯗ ꯃꯃꯥ ꯅꯥꯕꯒ ꯄꯨꯡꯀꯥꯎ ꯀꯥꯎꯈ꯭ꯔꯦ ꯃꯝꯂꯤ ꯇꯧꯔꯛꯄ ꯑꯗꯨꯗ ꯂꯥꯏꯖꯒ ꯂꯩꯍꯥꯎꯒꯁꯨ ꯍꯜꯂꯛꯂꯝꯃꯤ ꯂꯥꯏꯖꯅ
ꯏꯅꯤꯡꯊꯧꯒ ꯑꯩꯈꯣꯏꯒ ꯊꯦꯡꯅꯔꯤꯁꯦ ꯉꯁꯤꯒ ꯄꯥꯔꯒ 3-4ꯔꯛꯇꯤ ꯁꯨꯔꯝꯃꯅꯤ. ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯉꯥꯏꯕꯗ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯤ. ꯑꯗꯨꯅꯤ 3-4ꯔꯛ ꯊꯦꯡꯅꯕꯕꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯔꯝꯗꯕ. ꯑꯁ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ. ꯉꯁꯥꯏꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯑꯃ ꯉꯥꯏꯕꯕꯨ ꯃꯤꯆꯤ ꯑꯃ ꯐꯥꯎꯕ ꯌꯦꯡꯂꯛꯇꯦ ꯍꯥꯏꯕ. ꯑꯗꯨꯅꯤ ꯑꯗꯣ 이반이 ꯈꯛꯇ ꯅꯠꯇꯦ ꯂꯩꯔꯤꯕ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯨꯁꯨ ꯑꯝꯇ ꯌꯦꯡꯗꯦꯗ. ꯍꯣꯏ ꯑꯗꯨꯕꯨꯗꯤ. ꯑꯗꯣ ꯃꯊꯪꯗꯤ ꯌꯦꯡꯉꯛꯅꯕ ꯃꯥꯒꯤ ꯃꯃꯥꯡꯗ ꯑꯣꯏꯅ ꯇꯨꯁꯤꯜꯂꯗ꯭ꯔꯥ ꯈꯪꯗꯦ. ꯑꯗꯨꯅ ꯐꯒꯗꯕ ꯃꯥꯜꯂꯤ. ꯑꯗꯨ ꯑꯣꯏꯔꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯦꯡꯉꯛꯑꯅꯤ. ꯃꯊꯪꯗꯗꯤꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ. ꯇꯧꯔꯁꯤ. ꯏꯅꯤꯡꯊꯧꯅꯤ ꯈꯥꯡꯕꯗ ꯀꯜꯂꯕ ꯉꯥꯏꯕꯗ ꯀꯜꯂꯕꯗꯤ ꯏꯁꯣꯔ ꯃꯥꯅꯁꯨ ꯎꯕꯤꯗꯨꯅ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯌꯦꯡꯂꯛꯀꯅꯤꯗ. ꯂꯩꯍꯥꯎ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯍꯩꯃꯥ ꯑꯩꯗꯤ ꯏꯀꯥꯎ ꯀꯥꯎꯏꯗꯅ. ꯀꯩꯗꯧꯔꯒꯦ? ꯀꯩꯅꯣ ꯀꯥꯎꯏꯕꯣ? ꯏꯃꯥꯗꯣ ꯃꯁꯥ ꯌꯥꯝ ꯀꯟꯅ ꯉꯝꯍꯧꯗꯕꯅꯤ. ꯍꯥ ꯏꯃꯥꯕꯣ? ꯀꯨꯏꯔꯦ ꯅꯥꯔꯒ ꯂꯩꯕ. ꯑꯩꯗꯤ ꯏꯃꯥꯅ ꯀꯩꯊꯦꯜ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯎꯏꯗ. ꯃꯁꯥ ꯉꯝꯗ ꯆꯠꯂꯤꯅꯤ. ꯑꯩꯅ ꯆꯠꯈꯤꯅꯣꯅ ꯍꯥꯏꯕꯁꯨ ꯑꯗꯨꯝ ꯌꯥꯗꯦ. ꯑꯗꯣ ꯉꯔꯥꯡꯒ ꯉꯁꯤꯒꯁꯦ ꯑꯅꯥꯕ ꯈꯔ ꯍꯦꯟꯖꯤꯟꯕꯒꯨꯝ ꯇꯧꯏ. ꯁꯣꯔ ꯍꯣꯟꯕꯁꯨ ꯌꯥꯝ ꯋꯥꯏ ꯍꯥꯏ. ꯑꯁ 이마도 ꯃꯁꯥ ꯌꯥꯝꯅ ꯁꯣꯟꯅꯁꯨ ꯎꯔꯦ. ꯉꯁꯥꯏ ꯑꯩꯉꯣꯟꯗ ꯆꯠꯈ꯭ꯔꯅꯨꯅ ꯀꯟꯅ ꯍꯥꯏꯍꯧꯕꯅꯦꯕ. ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ. ꯑꯗꯨꯒ ꯅꯪꯅ ꯊꯣꯔꯛꯏꯕ. 이마ꯅ ꯈꯨꯜ ꯊꯪꯅꯕꯗꯒꯤ ꯑꯃꯥꯏꯕ ꯀꯧꯔꯨꯆꯣ ꯑꯃꯥꯏꯕ ꯌꯦꯡꯍꯟꯒꯦꯅ ꯍꯥꯏꯕ. ꯍꯌꯦꯡ ꯉꯥꯏꯕ ꯉꯝꯃꯔꯣꯏ ꯍꯥꯏꯗꯅ. ꯑꯗ ꯑꯩꯅ ꯆꯠꯄꯗꯣ ꯉꯝꯃꯣꯏꯗꯕꯅꯤꯅ ꯅꯨꯃꯤꯠ ꯇꯥꯕꯅ ꯍꯥꯟꯒꯗꯕꯅꯤꯅ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯇꯧꯔꯒ ꯀꯧꯍꯜꯂꯨꯆꯣꯅ ꯍꯥꯏꯕ. ꯑꯗꯨꯒꯤꯅꯤ. ꯑꯗꯨꯒ ꯀꯩꯗꯧꯔꯕ? ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯔꯨꯒꯦꯅ ꯊꯣꯔꯛꯄꯗ ꯅꯪꯒ ꯊꯦꯡꯅꯔꯒ ꯏꯅꯤꯡꯊꯧꯒꯤ ꯋꯥ ꯇꯝꯁꯤꯜꯂꯛꯄꯗꯨꯗ ꯄꯨꯡꯀꯥꯎ ꯀꯥꯎꯔꯦꯗꯅ. ꯑꯁ ꯅꯪ ꯁꯨꯕ. ꯑꯩ ꯍꯧꯖꯤꯛꯇ ꯅꯤꯡꯁꯤꯡꯉꯛꯏ. 이마ꯅ ꯀꯨꯏꯔꯛꯀꯅꯨ ꯊꯨꯅ ꯍꯜꯂꯛꯑꯣꯅ ꯍꯥꯏꯍꯧꯕꯅꯤ. ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯦ. ꯀꯃꯥꯏ ꯇꯧꯅꯤ? ꯉꯁꯤꯗꯤ ꯌꯥꯒꯗꯕ ꯃꯥꯟꯗꯤ. ꯑꯗꯨꯅꯤ ꯅꯨꯃꯤꯠ ꯇꯥꯔꯦ. ꯑꯗꯨꯅ ꯍꯌꯦꯡ ꯉꯟꯇꯥꯅ ꯑꯣꯏꯅ ꯀꯧꯔꯨꯕꯅ ꯐꯒꯗꯕ ꯃꯥꯜꯂꯤ. ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅ ꯐꯔꯅꯤ. ꯑꯗꯣ ꯅꯪꯁꯨ ꯊꯨꯅ ꯆꯪꯉꯨ. 이마 ꯅꯥꯕꯅꯤꯅ. ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯪꯉꯒꯦꯀꯣ. ꯍꯣꯏ. ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯂꯩꯍꯥꯎꯗꯨ ꯃꯌꯨꯝꯗ ꯆꯪꯂꯛꯏ. ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ. ꯑꯁ ꯑꯩ 이마ꯅ ꯁꯣꯏꯗꯅ ꯆꯩꯕ ꯇꯥꯔꯦ. ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯁꯤꯅ ꯑꯩꯁꯦ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯍꯜꯂꯕꯅꯤ. ꯂꯩꯍꯥꯎ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ. 이마. ꯃꯃꯥ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯍꯩꯃꯥ 이마ꯗꯤ ꯂꯩꯇꯦꯅꯦ. ꯆꯥꯛ ꯑꯝꯇ ꯊꯣꯡꯗ꯭ꯔꯤ ꯃꯥꯜꯂꯤ. 이마 ꯃꯁꯥ ꯉꯝꯗꯕꯅꯤꯅ ꯉꯁꯤꯗꯤ ꯆꯥꯛꯁꯦ ꯑꯩꯅ ꯊꯣꯡꯕꯗ ꯇꯥꯒꯗꯕ ꯃꯥꯜꯂꯤ. ꯂꯩꯍꯥꯎ ꯃꯃꯥꯕꯨ ꯀꯧꯗꯨꯅ 이마. 이마ꯎ. ꯀꯩꯅꯣ ꯈꯣꯃꯥꯁꯤꯕꯣ ꯀꯧꯕꯁꯨ ꯇꯥꯗꯦ. ꯀꯥꯏ ꯂꯩꯈ꯭ꯔꯖꯥꯠꯅꯣ? ꯇꯨꯝꯗꯨꯅ ꯂꯩꯈ꯭ꯔꯖꯥꯠꯂꯥ? ꯑꯁꯨꯝꯅ ꯂꯩꯍꯥꯎ ꯃꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ. ꯃꯃꯥꯗꯨ ꯂꯩꯃꯥꯏꯗ ꯏꯁꯤꯁꯤꯅ ꯊꯋꯥꯏ ꯌꯥꯎꯗꯅ ꯇꯥꯔꯒ ꯂꯩꯔꯝꯃꯤ. ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯩꯍꯥꯎ ꯄꯥꯈꯠꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯃꯥꯕꯨ ꯍꯧꯗꯣꯛꯏ. 이마. 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 ꯀꯩꯗꯧꯔꯒꯦ? ꯂꯩꯍꯥꯎ ꯃꯃꯥꯕꯨ ꯍꯧꯗꯣꯛꯏ. ꯑꯗꯨꯕꯨ ꯇꯣꯝꯕꯤꯗꯨ ꯑꯗꯨꯃꯛ ꯃꯆꯥꯅꯨꯄꯤꯅ ꯀꯧꯕ ꯇꯥꯗ꯭ꯔꯦ. ꯂꯩꯍꯥꯎ ꯃꯃꯥꯅ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯊꯃꯣꯏ ꯁꯣꯛꯅ ꯄꯦꯟꯖꯗꯅ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯀꯞꯄꯤ. 이마. ꯅꯪ ꯍꯧꯒꯠꯂꯣ 이마. ꯀꯩꯒꯤꯅꯣ 이마ꯅ ꯅꯆꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯁꯤꯕꯣ? 이마 ꯍꯧꯒꯠꯂꯣ. ꯅꯆꯥ ꯏꯇꯣꯝꯇ 이마 ꯌꯥꯎꯗꯅ ꯀꯔꯝꯅ ꯍꯤꯡꯍꯧꯗꯣꯏꯅꯣ? ꯀꯩꯒꯤ ꯏꯇꯣꯝꯇ ꯊꯝꯕꯤꯔꯝꯂꯤꯕꯅꯣ? 이마 ꯅꯪ ꯍꯧꯒꯠꯂꯣ. ꯅꯆꯥꯅ ꯀꯧꯔꯤꯕꯁꯤ ꯇꯥꯗꯕꯔꯣ 이마? ꯅꯪ ꯍꯧꯒꯠꯂꯣ. ꯂꯩꯍꯥꯎ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯇꯨꯅ 이마 ꯅꯆꯥ ꯂꯥꯜꯂꯤ. 이마ꯅ ꯌꯥꯗꯕ ꯊꯕꯛ ꯅꯆꯥ ꯑꯃꯨꯛ ꯇꯧꯔꯔꯣꯏ. ꯑꯩ 이마ꯕꯨ ꯁꯦꯕꯥ ꯇꯧꯔꯒꯦ 이마. ꯅꯪ ꯍꯧꯒꯠꯂꯣ. ꯅꯆꯥꯅ ꯀꯧꯔꯤꯕꯁꯤ ꯇꯥꯔꯗꯤ ꯍꯧꯒꯠꯂꯣ. 이마 ꯅꯆꯥ ꯑꯩꯅ ꯐꯠꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪ ꯆꯠꯂꯦꯀꯣ. ꯃꯥꯅꯤ ꯄꯨꯝꯅꯃꯛ ꯑꯩꯅ ꯑꯣꯏꯍꯟꯕꯅꯤ. ꯃꯃꯥꯕꯨ ꯅꯨꯡꯁꯤꯕ ꯈꯪꯗꯕ, ꯃꯃꯥꯒꯤ ꯑꯋꯥꯕ ꯅꯣꯡꯃꯇꯁꯨ ꯎꯗꯕ ꯑꯩꯅ ꯑꯣꯏꯍꯟꯕꯅꯤ. 이마ꯅ ꯋꯥꯔꯦ ꯅꯥꯔꯦ ꯍꯥꯏꯕ ꯐꯥꯎꯕ ꯅꯆꯥꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯈꯤꯗ꯭ꯔꯦ. 이마 ꯅꯆꯥ ꯌꯥꯝ ꯂꯥꯜꯂꯦ. ꯑꯩ ꯐꯠꯇꯕ ꯊꯕꯛꯁꯤꯡꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ. ꯑꯩꯒꯤꯗꯃꯛꯇ ꯋꯥꯖꯔꯛꯂꯕꯤ 이마ꯅꯤ. ꯃꯆꯥ ꯑꯩꯅ 이마ꯒꯤ ꯊꯃꯣꯏꯕꯨ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯕ ꯄꯦꯜꯍꯟꯕ ꯉꯝꯈꯤꯗ꯭ꯔꯦ. ꯂꯩꯍꯥꯎ ꯄꯦꯟꯖꯗꯅ 이마 ꯑꯩꯅ 이마ꯒꯤ ꯄꯦꯟꯅꯕ ꯑꯝꯇ ꯇꯧꯈꯤꯗ꯭ꯔꯦ. 이마ꯒꯤ ꯊꯃꯣꯏ ꯄꯦꯟꯅꯕ ꯇꯧꯕꯒꯤ ꯃꯍꯨꯠ 이마ꯒꯤ ꯊꯃꯣꯏ ꯅꯆꯥ ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯨꯒꯥꯏꯈ꯭ꯔꯦ. ꯑꯩ ꯂꯥꯜꯂꯦ 이마. ꯃꯇꯨꯡ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ 이마. ꯅꯪ ꯅꯆꯥꯒꯤ ꯅꯥꯛꯇ ꯍꯜꯂꯛꯑꯣ. 이마 ꯅꯆꯥꯅꯨꯄꯤꯕꯨ ꯋꯥꯔꯧꯗꯨꯅ ꯆꯠꯂꯕꯣ? ꯂꯩꯍꯥꯎ ꯃꯃꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯆꯔꯝꯃꯤ.
ꯃꯥꯅ ꯐꯅ ꯃꯃꯥꯕꯨ ꯍꯧꯗꯣꯛꯂꯕꯁꯨ ꯃꯃꯥꯗꯤ ꯑꯗꯨꯃꯛ ꯍꯧꯒꯠꯂꯛꯇ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯤꯕꯨ ꯅꯥꯏꯇꯣꯝ ꯊꯅꯝꯗꯨꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯂꯩꯍꯥꯎ ꯅꯤꯡꯉꯝꯗꯕ ꯄꯦꯟꯗꯕꯅ ꯃꯁꯥ ꯄꯨꯝꯕ ꯌꯣꯝꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯃꯥ ꯂꯩꯇ꯭ꯔꯕꯗ ꯃꯥꯒꯤ ꯄꯨꯟꯁꯤꯗꯤ ꯂꯣꯏꯔꯦ꯫ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯃꯃꯥ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥ ꯑꯃ ꯂꯩꯕ ꯅꯠꯇꯦ꯫ ꯂꯩꯍꯥꯎ ꯃꯥꯅ ꯃꯃꯥꯕꯨ ꯌꯦꯡꯁꯤꯟꯗꯕꯅ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯗ ꯑꯣꯏꯔꯤꯕꯅꯤ ꯈꯜꯂꯨꯕꯗ ꯌꯥꯝꯅ ꯅꯤꯡꯉꯝꯗꯕ ꯄꯦꯟꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯧꯔꯦ꯫ ꯃꯃꯥ ꯂꯩꯇꯕꯅ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯝꯃꯤ, ꯌꯥꯝꯅ ꯋꯥꯅ ꯍꯤꯡꯂꯝꯃꯤ꯫ ꯃꯃꯥ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯃꯆꯥꯅ ꯀꯔꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯒꯅꯤ? ꯑꯗꯨꯁꯨ ꯅꯨꯄꯤ ꯃꯍꯥꯛꯅ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯝꯂꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯂꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯂꯩꯍꯥꯎ, ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯃꯥꯒꯤ ꯄꯨꯟꯁꯤ꯫